Good morning, ma'am. Newspaper date ngasi 9 ko. Date 9 gi hawrse ko. Ito newspaper. Ahaba news sidi koigi prime president no ko. President na kano tawbagini koigi sen koigi president na ngarang se Santhal koigi kanoma kano organization ama sillibgo Santhal conference ano ko. Santhal conference na Santhal conference ko Santhal conference haina ama sille adudaida president se yawba chappaneba kadaida singe harakanda West Bengal da sinbako adudaida West Bengal da sinbasida president se chappasida president se fasana okte ana president na complain tawrokpako ado president okpase fasana okte aduduga kay haini mafamsisu change pangtawda tawena president na chaiba haitare West Bengal da West Bengal government da ado adudugi matangdadiko haidi chaibaduda center na haidi report ama langkhalokona kano tawbani tasembagidi politics sanaba maliko kaino haragadi koi West Bengal da hujik election tawdoreko aduduna politics sanaba mali sidaista koigi West Bengal gi chief minister ko West Bengal gi chief minister West Bengal gi chief minister Mamata Banerjee na haidi politics yawganu president di politics yawdabida dum layu kholu kaina ngarang haigibagasu leibnebako ado sidaista akoina paikha gi oinadi khangba yaba se paikha gi oina dum nainasibako haidi yamna ka haina kano tawdrasu paikha gi dadi karino haragadi koigi blue book aina ama leibako blue book protocol aina ko blue book protocol haise kaino haragadi koina president gumba high profile kanogumba misingse chatpa matamda Ministry of Union Ministry of Home Affairs na ko Union Ministry of Home Affairs na ko Ministry of Home Affairs na kadawge harakanda koigi sigi protocol se update tawdoinebako blue book protocol se koigi president natraga vice president natraga prime minister natraga mogi family se lakpa matamda kari kari arrangement tawgani khotkani ka se blue book protocols da yauni masi ayamana koigi chatkadriba mafamdugi district magistrate natraga district ki police head ta thamganebako blue book protocol haise sisigi matung ina kadawge harakanda president se ngak sendoinebako ado masigi protocol se haidi blue book protocol da kari kari yawge harakanda president ama lakpa matamda akoigi chief minister natraga deputy chief minister natra haragana minister amadi adum minister gi level da leba amanadi adum kano tawgadabneba haidi kai haini madu okadabneba adudo ngarang president nahan oirmane nahan president Draupadi Murmu na lakpa matamdadi oktabado adu kanamtana okpidabado adudo magi protocol do kai sinibako hairikiseko adagi Santhal committee mana laiba kanose koigi kanose hidi Santhal gi conference sigi matangdasu question hangakpa yaiko Santhal committee kaina ko hadi nate Santhal revolution kaina mayam ama leigidana ko Santhal rebellion kaina Santhal rebellion ko revolution ko rebellion hairasha rebellion karam kanda thokiba rebellion no haragadi hoi haurakpa matamda 1855 1856 matamda thokibani ko tribal uprising ni British East India Company gi mayokta zamindari system gi mayokta ni ko masise kana na lead tawge haragadi kana na Sidhu mamingdo Sidhu adagi Kanhu Chan ko
ꯑꯗꯒꯤ ꯕꯥꯏꯔꯞ ꯃꯨꯔꯃꯨ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯁꯟꯊꯥꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯊꯥꯜ ꯔꯤꯕꯦꯂꯦꯠ ꯇꯁꯦꯡꯕꯒꯤꯗꯤ ꯁꯟꯊꯥꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯇꯤ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯊꯥꯔꯠ ꯂꯥꯔꯖꯦꯁꯅꯤꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯊꯥꯔꯠ ꯂꯥꯔꯖꯦꯁ ꯀꯣ ꯍꯥꯏꯗꯤ ꯐꯥꯔꯁꯀ ꯁꯦꯀꯦꯟꯒꯗꯨꯅ ꯀꯅꯥꯅ ꯇꯥꯈ꯭ꯔꯅꯤ ꯐꯥꯔꯁꯇꯨꯅ ꯒꯣꯟ ꯒꯣꯟ ꯍꯥꯏꯔꯤꯁꯤꯅ ꯇꯥꯔꯅꯤ ꯑꯦꯁ ꯇꯤꯗꯀꯣ ꯁꯦꯀꯦꯟꯗꯅ ꯕꯤꯜꯁ ꯀꯣ ꯁꯦꯀꯦꯟꯗꯅ ꯕꯤꯜꯁ ꯑꯗꯨꯒ ꯁꯤ ꯀꯩꯅꯣ ꯁꯟꯊꯥꯜꯁꯦꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯖꯔꯈꯟ ꯑꯣꯗꯤꯁꯥ ꯕꯤꯍꯥꯔ ꯀꯣ ꯁꯤꯗ ꯂꯩꯗꯣꯏꯅꯤ ꯋꯦꯁ ꯕꯦꯡꯒꯜꯗꯁꯨ ꯂꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯟꯊꯥꯜ ꯀꯟꯐꯔꯦꯟꯁ ꯍꯥꯏꯁꯦ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯇꯁꯦꯡꯕꯒꯤꯗꯤ ꯁꯟꯊꯥꯜ ꯀꯟꯐꯔꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯕꯨ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅ ꯀꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯁꯟꯊꯥꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯃꯁꯤꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯀꯟꯐꯔꯦꯟꯁꯅꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯁꯟꯊꯥꯂꯤꯁꯦ ꯀꯩꯅꯣꯅꯤ ꯁꯟꯊꯥꯂꯤ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅꯦ ꯁꯟꯊꯥꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯁꯤꯁꯦ 8th ꯁꯦꯗꯨꯜꯗ ꯆꯜꯂꯤꯅꯤꯀꯣ 8th ꯁꯦꯗꯨꯜꯗ ꯆꯟꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯅꯤꯀꯣ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯑꯥꯎꯟ ꯁꯀ꯭ꯔꯤꯞ ꯂꯩꯖꯩꯀꯣ ꯑꯥꯎꯟ ꯁꯀ꯭ꯔꯤꯞꯇꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯦ ꯑꯣꯜ ꯆꯤꯀꯤ ꯀꯣ ꯑꯣꯜ ꯆꯤꯀꯤ ꯁꯤ ꯀꯩꯅꯣꯅꯦ ꯑꯣꯜ ꯆꯤꯀꯤꯁꯦ ꯑꯩꯈꯣꯏ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗꯁꯨ ꯊꯥꯕꯗꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝꯗꯁꯨ ꯃꯣꯏꯒꯤ ꯑꯣꯜ ꯆꯤꯀꯤ ꯅꯠꯇ꯭ꯔꯒ ꯗꯦꯕꯅꯒꯔꯤ ꯑꯅꯤꯁꯤꯗ ꯊꯥꯕ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯅꯤ ꯑꯗꯨꯅꯤ ꯁꯤꯗꯒꯤ ꯑꯇꯣꯞꯄꯗꯤ ꯌꯥꯔꯦ ꯁꯤ ꯈꯛ ꯈꯪꯉꯒ ꯑꯗꯨꯝ ꯌꯥꯔꯅꯤꯅ ꯈꯜꯂꯦ ꯅꯦꯛꯁꯇ ꯏꯟꯗꯤꯌꯥꯒ ꯅ꯭ꯌꯨꯖꯤꯂꯦꯟꯒꯒꯤ ꯉꯔꯥꯡ ꯋꯥꯔꯜ ꯀꯞ ꯁꯥꯟꯅꯈꯤꯕꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯋꯥꯔꯜ ꯀꯞꯇꯣ ꯉꯝꯃꯦ ꯑꯗꯣ ꯀꯌꯥꯔꯛ ꯉꯝꯈ꯭ꯔꯦ ꯑꯍꯨꯝꯂꯛ ꯀꯣ ꯑꯍꯨꯝꯂꯛ ꯉꯝꯈ꯭ꯔꯦ 2007ꯗ ꯑꯃ ꯀꯣ 2024ꯗ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛ 2026ꯗ ꯑꯃ ꯀꯣ 2024ꯗꯗꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯕꯤꯠ ꯇꯧꯈꯤꯕꯅꯤ 2026ꯇꯅ ꯁꯤ ꯅ꯭ꯌꯨꯖꯤꯂꯦꯟ ꯕꯤꯠ ꯇꯧꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯈꯛꯇꯪ ꯈꯪꯉꯣ ꯌꯥꯔꯦ ꯋꯥꯔꯜ ꯀꯞꯀꯤ ꯍꯤꯁꯇ꯭ꯔꯤꯗ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯣ T20 ꯋꯥꯔꯜ ꯀꯞꯁꯦ ꯍꯧꯗꯣꯛꯈꯤꯕꯁꯦ 2007ꯗꯅꯤꯀꯣ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯏꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯐꯝꯁꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁ꯭ꯇꯦꯗꯤꯌꯝꯗꯅꯤꯀꯣ ꯃꯁꯤꯁꯦ ꯀ꯭ꯔꯤꯀꯦꯠ ꯋꯥꯔꯜ ꯀꯞꯀꯤ ꯑꯣꯏꯅꯗꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁ꯭ꯇꯦꯗꯤꯌꯝꯅꯦꯕꯀꯣ ꯑꯍꯃꯦꯗꯕꯥꯗꯇ ꯂꯩꯔꯤꯁꯦ ꯀꯣ ꯌꯦꯡꯕ ꯌꯥꯔꯦ ꯅꯦꯛꯁꯇ ꯅꯦꯛꯁ ꯅ꯭ꯌꯨꯁꯇ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯈꯟꯈ꯭ꯔꯦꯀꯣ ꯃꯣꯏ ꯈꯟꯕꯁꯦ ꯀꯃꯥꯏꯅ ꯈꯟꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯂꯤꯗꯔꯁꯦ ꯀꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ 88 ꯃꯦꯝꯕꯔꯁꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯌꯦꯕꯀꯣ 88 ꯃꯦꯝꯕꯔꯁꯅ ꯁꯥꯕ ꯀꯥꯎꯟꯁꯤꯜ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯩ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯁꯤꯅ ꯈꯟꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯐꯤꯁꯦꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯣꯏꯒꯤ 88 ꯃꯦꯝꯕꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯈꯛ ꯂꯩ ꯀꯣ ꯃꯁꯤꯁꯦ ꯃꯣꯏꯁꯦ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯣꯂꯔ ꯉꯥꯛꯇꯅ ꯁꯥꯕꯅꯤꯀꯣ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯣꯂꯔ ꯉꯥꯛꯇꯅ ꯁꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯁꯦ ꯈꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ 88 ꯃꯦꯝꯕꯔꯁꯤꯅ ꯇꯥꯟꯅꯔꯒ ꯈꯟꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯈꯟꯈ꯭ꯔꯦ ꯃꯣꯏꯅ ꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯣꯂꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯒ꯭ꯔꯨꯞꯁꯤꯅ ꯈꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨ ꯂꯩ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯣ IRGC ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯂꯥꯃꯤc ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯞꯁ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤꯁꯦ 1979 ꯑꯩꯈꯣꯏꯒꯤ 1979ꯗ ꯀꯩꯅꯣꯗ ꯑꯞꯔꯥꯏꯖꯤꯡ ꯑꯃꯈꯛ ꯏꯁꯂꯥꯃꯤc ꯔꯤꯚꯣꯂꯨꯁꯟ ꯑꯃꯈꯛ ꯇꯧꯏ 1979ꯗꯅꯤꯀꯣ USAꯒ ꯁꯥꯎꯅꯈ꯭ꯔꯤꯗꯨꯁꯨ ꯏꯖꯔꯦꯜꯒ ꯁꯥꯎꯅꯈ꯭ꯔꯤꯗꯨꯁꯨ ꯁꯤꯗꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯦꯝꯈꯤꯕꯅꯦꯕ IRGCꯁꯦ IRGCꯅ ꯂꯤꯠ ꯇꯧꯔꯒ ꯃꯣꯏꯒꯤ
ꯀ꯭ꯌꯨꯠ ꯐꯣꯔꯁ ꯑꯅ ꯑꯃ ꯂꯩ ꯀ꯭ꯌꯨꯠ ꯐꯣꯔꯁꯁꯤꯗ ꯌꯥꯎꯔꯤꯁꯦ ꯉꯔꯥꯡꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯕꯅꯟꯗ ꯍꯦꯁꯕꯣꯂꯥ ꯑꯗꯒꯤ ꯁꯤꯔꯥꯗ ꯍꯥꯃꯁ ꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯍꯥꯎꯊꯤꯁ ꯀꯥꯡꯕꯨ ꯀꯣ ꯃꯣꯏ ꯑꯍꯨꯝꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯏꯔꯥꯟꯒꯤ ꯁꯤꯒꯤ IRGCꯒꯤ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ IRGCꯁꯦ ꯁꯤꯁꯤꯅ ꯂꯣꯏꯅꯃꯛ ꯗꯤꯐꯦꯟꯁꯀꯤ ꯀꯔꯤ ꯀꯔꯥꯒꯤ ꯄꯥꯏ ꯃꯣꯏꯒꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯔꯥꯟꯒꯤ ꯑꯇꯣꯞꯄ ꯐꯣꯔꯁ ꯑꯃꯁꯨ ꯂꯩꯌꯦꯕ ꯏꯔꯥꯟꯒꯤ IRGCꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯁꯂꯥꯃꯤꯛ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯁꯤꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕ IRGCꯁꯦ ꯑꯗꯨꯒ IRGCꯁꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯣꯔꯁꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯋꯦꯕ ꯈꯨꯗꯝ ꯑꯣꯏꯅ IRGCꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯥꯔꯃꯤꯒ ꯃꯥꯟꯅꯗꯦꯕ ꯏꯔꯥꯟꯒꯤ ꯔꯤꯒꯨꯂꯔ ꯑꯥꯔꯃꯤꯁꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯑꯥꯔꯇꯤꯁ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯈꯛꯇꯪ ꯊꯝꯃꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ IRGC ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯁ꯭ꯇ꯭ꯔꯣꯡꯒꯦꯁꯁꯨ ꯑꯣꯏꯀꯣ ꯃꯣꯏꯗꯤ ꯁ꯭ꯇ꯭ꯔꯣꯡꯒꯦꯁꯁꯨ ꯑꯣꯏ ꯋꯦꯜ ꯕꯦꯁ ꯏꯀ꯭ꯋꯤꯞꯁꯨ ꯑꯣꯏꯀꯣ ꯏꯀ꯭ꯋꯤꯞꯃꯦꯟꯁꯨ ꯐꯖꯅ ꯂꯩ ꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗꯤ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯄꯥꯕ꯭ꯂꯤꯛ ꯁꯤꯁꯇꯦꯝꯁꯦ ꯏꯁꯂꯥꯃꯤꯛ ꯔꯤꯄꯥꯕ꯭ꯂꯤꯛ ꯁꯤꯁꯇꯦꯝꯁꯦ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯗ ꯈꯛꯇꯅꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯁꯤꯒꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯅꯦ ꯃꯥꯅ ꯏꯟꯗꯣꯏꯁꯦꯀꯣ ꯑꯗꯣ ꯌꯥꯔꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ IRGCꯁꯦ ꯀꯣ IRGCꯁꯤ ꯃꯥꯒꯤ ꯔꯣꯜꯁꯤꯁꯨ ꯈꯪꯉꯣꯕꯀꯣ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯈꯟꯈ꯭ꯔꯦ USAꯒ ꯏꯖꯔꯦꯜꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯇꯦꯍꯔꯥꯟꯒꯤ ꯐꯤꯜ ꯗꯤꯄꯣꯁꯤꯡꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯐꯤꯜ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯁꯤꯅ ꯃꯣꯏ 150ꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯒꯔꯜꯁ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯟꯗꯥꯔꯒ 150 ꯍꯦꯟꯅ ꯁꯤꯕꯗꯣ ꯑꯗꯨꯗ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯍꯥꯏꯁꯦ ꯏꯔꯥꯟꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯤ ꯏꯔꯥꯟ ꯃꯁꯥꯃꯛꯅ ꯕꯣꯝ ꯊꯥꯕꯗ ꯁꯣꯏꯈꯤꯗꯅ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯠꯄ ꯑꯣꯏꯔꯅꯤ ꯁꯤꯅꯤ ꯀꯔꯤꯅꯣ ꯉꯥꯡꯉꯤꯁꯦ ꯈꯪꯗꯦꯀꯣ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯉꯥꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯉꯥꯡꯅꯤꯡꯕꯅ ꯉꯥꯡ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯅꯦꯛꯁ ꯅ꯭ꯌꯨꯁꯇ ꯑꯩꯈꯣꯏꯒꯤ NREGS ꯀꯣ ꯁꯤꯒꯤ ꯁ꯭ꯀꯤꯝꯗꯣ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈꯤꯕꯗꯣ BBG ꯔꯥꯝꯖꯤ ꯀꯣ BBG ꯔꯥꯝꯖꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒꯗꯤ BB ꯍꯥꯏꯔꯒꯗꯤ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯒꯔꯦꯟꯇꯤ ꯍꯥꯏꯕꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯔꯥꯝ ꯍꯥꯏꯁꯤꯅ ꯔꯣꯖꯒꯥꯔ ꯑꯦꯟ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯁꯤ ꯂꯥꯁꯀꯤꯁꯤꯅ ꯒ꯭ꯔꯥꯃꯤꯟ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯁꯦ 2025ꯇ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯄꯥꯁ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ NREGS ꯆꯦꯟꯖ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯍꯟꯗꯛ ꯕꯖꯦꯠꯇ ꯄꯩꯁా ꯑꯦꯔꯥꯎꯟ 95,000 crore ꯊꯥꯗꯩꯀꯣ ꯕꯖꯦꯠꯇ ꯄꯩꯁꯥ ꯌꯥꯝꯅꯗꯤ ꯍꯦꯟꯀꯠꯂꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯕꯖꯦꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ MGNREGSꯀꯤ ꯊꯕꯛꯁꯦ ꯄꯨꯔꯥ ꯊꯥꯗꯠꯄ ꯅꯠꯇꯦꯕ ꯄꯨꯔꯥ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ MGNREGSꯀꯤꯁꯨ ꯇꯪꯈꯥꯏ ꯑꯃ BBGRAMG ꯁꯤꯒꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯇꯣꯉꯥꯟꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯇꯧꯔꯛꯄ ꯅꯠꯇꯕ ꯑꯅꯤꯃꯛ simultaneously ꯇꯧꯗꯣꯏꯅꯦ ꯑꯗꯨꯗꯨꯅ 95 crore ꯑꯃꯗꯈꯔ ꯌꯦꯟꯒꯦ ꯑꯃꯗꯈꯔ ꯌꯦꯟꯒꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯇ꯭ꯔꯥꯟꯖꯤꯁꯅꯦꯜ ꯐꯦꯁꯅꯦꯕ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯇꯧꯕꯒꯤ ꯐꯦꯁꯅꯦꯕ ꯑꯗꯨꯗ ꯁꯦꯟꯇꯔꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯇꯔ ꯈꯔ ꯄꯤꯔꯤꯌꯦꯕꯀꯣ ꯃꯁꯤꯁꯦ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣ ꯄꯦꯔꯥꯃꯤꯇꯔ ꯈꯔ ꯄꯤꯔꯤ ꯀꯔꯝꯕ ꯄꯦꯔꯥꯃꯤꯇꯔꯅꯣ ꯍꯥꯏꯔꯀꯥꯟꯗ MGNREGA ꯁꯦ ꯀꯝꯄ꯭ꯂꯤꯠ ꯇꯧ ꯍꯥꯏꯕ ꯀꯝꯄ꯭ꯂꯤꯠ ꯇꯧ ꯁ꯭ꯇꯦꯠꯇ ꯃꯥꯒꯤ ꯃꯇꯝ ꯑꯃ ꯂꯤꯃꯤꯠ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ GRAMG ꯁꯦ ꯊꯕꯛ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ MGNREGA ꯁꯦ ꯀꯝꯄ꯭ꯂꯤꯠ ꯇꯧꯒꯗꯕꯅꯤ
ꯑꯗꯣ ꯀꯝꯄ꯭ꯂꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯀꯩꯅꯣꯅ ꯅꯨꯃꯤꯠ 60 daysꯔ ꯀꯩꯅꯣꯝꯃ ꯄꯤꯒꯨꯝ ꯇꯧꯕꯅꯦꯀꯣ ꯀꯣ ꯑꯦꯄ꯭ꯔꯤꯜ 1 ꯅꯠꯇꯦ ꯁꯣꯔꯤ ꯁꯤꯁꯦ ꯑꯦꯄ꯭ꯔꯤꯜ 1 ꯆꯠꯇꯤ ꯆꯠꯅꯔꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯦꯄ꯭ꯔꯤꯜ 1 ꯆꯠꯅꯔꯗꯣꯏꯅꯦꯕ ꯑꯗꯣ ꯑꯦꯄ꯭ꯔꯤꯜ 1 ꯆꯠꯅꯕꯁꯦ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕ ꯌꯥꯈꯤꯔꯣꯏꯕ ꯀꯩꯅꯣ ꯍꯥꯏꯗꯤ MGNREG JSꯀꯤ ꯁ꯭ꯀꯤꯝꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯃꯤ ꯈꯔꯗ ꯑꯗꯨꯝ ꯆꯠꯊꯔꯤꯕ ꯑꯗꯨꯗꯣ ꯂꯣꯏꯕ ꯉꯥꯏꯈꯤꯗꯣꯏꯅꯦꯕ ꯁ꯭ꯇꯦꯠꯇ ꯃꯇꯝ ꯈꯔ ꯄꯤꯔꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ 6 monthsꯀꯤ ꯃꯇꯝ ꯀꯣ 6 monthsꯀꯤ ꯃꯇꯝ 6 monthsꯀꯤ ꯃꯇꯝ ꯄꯤꯈ꯭ꯔꯦꯀꯣ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ MGNREGS ꯁꯦ ꯀꯝꯄ꯭ꯂꯤꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯁꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ BBGRAMGꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ DBT इरोल ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯦꯕ DBT ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤशिꯌꯦꯜ ꯇ꯭ꯔꯥꯟꯁꯐꯔ ꯍꯥꯏꯕ DBT ꯁ꯭ꯄꯥꯔꯁ ꯍꯥꯏꯀꯣ DBT ꯁ꯭ꯄꯥꯔꯁꯤꯁꯨ ꯑꯩꯈꯣꯏ इनरोल ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯗꯩꯁꯤꯗ इनरोल ꯇꯧꯗꯣꯏꯅꯦꯀꯣ DBT ꯁ꯭ꯄꯥꯔꯁ ꯍꯥꯏꯁꯦ ꯁꯤ ꯄ꯭ꯂꯦꯠꯐꯣर्म ꯑꯃꯅꯤ ꯑꯗꯒꯤ eKYCꯁꯨ ꯂꯣꯏ ꯇꯧꯒꯗꯕꯅꯦ eKYCꯁꯤꯗꯤ ꯑꯌꯥꯝꯕ ꯇꯧꯔꯝꯃꯅꯤꯅ ꯈꯜꯂꯦ ꯀꯣ ꯖꯣꯕ ꯀꯥꯔꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯊꯣꯛꯑꯣ ꯀꯣ ꯖꯣꯕ ꯀꯥꯔꯗꯀꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯔꯤ ꯂꯥꯏꯛ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕꯀꯣ ꯌꯨꯠ ꯗꯥꯔꯥ ꯍꯥꯏꯅꯀꯣ ꯌꯨꯠ ꯗꯥꯔꯥ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯦꯞꯄꯤꯡ ꯇꯧꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯏꯁꯔꯣꯒ ꯄꯨꯜꯂꯒ ꯁꯦꯝꯕ ꯀꯩꯅꯣꯅꯦꯕꯀꯣ ꯏꯁꯔꯣꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯒ ꯄꯨꯜꯂꯒ ꯁꯦꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯔꯇꯦꯜ ꯑꯃꯈꯛꯅꯤꯀꯣ ꯃꯁꯤꯁꯦ ꯃꯦꯞꯄꯤꯡ ꯇꯧꯗꯣꯏꯅꯤ GIS based geospatial planning ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗ ꯋꯥꯇꯔ ꯕꯣꯗꯤꯁ ꯂꯩ ꯀꯔꯥꯏꯗ ꯂꯧꯈꯣꯡ ꯂꯩ ꯑꯗꯒꯤ ꯀꯔꯤ ꯁꯦꯡꯗꯣꯛꯐꯝ ꯀꯔꯤ ꯂꯩ ꯈꯣꯠꯂꯤ ꯗ꯭ꯔꯦꯟ ꯀꯔꯥꯏꯗ ꯂꯩ ꯈꯣꯠꯂꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯔꯣꯒ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯃꯕꯥꯅꯤꯅ ꯁꯤꯒꯤ ꯌꯨꯒꯗꯥꯔꯥ ꯍꯥꯏꯁꯦ ꯄꯨꯊꯣꯛꯄꯅꯦꯕꯀꯣ ꯌꯨꯒꯗꯥꯔꯥ ꯄꯣꯔꯇꯦꯜꯁꯦ ꯁꯤꯁꯤꯁꯨ ꯍꯥꯏꯗꯤ ꯃꯦꯞꯄꯤꯡ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯕꯅꯤꯀꯣ ꯀꯔꯥꯏꯗ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯔꯥꯏꯗ ꯊꯕꯛ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯀꯥꯏꯗꯣ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯩ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯍꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯒꯤꯅꯤ ꯍꯥꯏꯗꯤ ꯂꯝꯕꯦꯟ ꯀꯔꯥꯏꯗ ꯁꯦꯝꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯗ ꯃꯦꯞꯄꯤꯡ ꯇꯧꯅꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯄꯦꯔꯥꯃꯤꯇꯔꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯃꯥ ꯍꯥꯏꯁꯦꯀꯣ ꯁꯤꯒꯤ ꯄꯦꯔꯥꯃꯤꯇꯔꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ BBGRAMGX ꯆꯠꯅꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ MGNREGSꯀ BBGRAMGX ꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯒꯦ ꯍꯥꯏꯔꯒꯗꯤ ꯈꯦꯠꯅꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯍꯨꯝꯈꯛ ꯄꯤꯔꯝꯒꯦꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ MGNREGSꯇꯗꯤ 100 days ꯈꯛꯇꯪ ꯑꯣꯏꯔꯝꯕꯗꯣ ꯁꯤꯗꯗꯤ 125 days ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯟꯗꯤꯡꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅ ꯁꯦꯟꯇꯔꯅ ꯐꯨꯜꯂꯤ ꯐꯟ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ 60:40ꯗ ꯂꯩꯈ꯭ರೆ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯁꯦ ꯀꯣ ꯅꯣꯔꯠ ꯏꯁꯇꯅ 90:10ꯗꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯣꯜ ꯗ ꯏꯌꯔ ꯔꯥꯎꯟꯁꯤꯗ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯔꯝꯃꯦꯕ ꯕꯠ ꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯣꯜ ꯏꯌꯔ ꯔꯥꯎꯟ ꯀꯣ ꯑꯣꯜ ꯏꯌꯔ ꯔꯥꯎꯟ ꯍꯥꯏꯗꯤ ꯔꯥꯎꯟꯗ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯇꯧꯕ ꯌꯥꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ 60 dayꯒꯤ ꯒꯦꯞ ꯄꯣꯁ ꯑꯃ ꯊꯝꯕꯅꯦꯕ 60 dayꯒꯤ ꯄꯣꯁ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯂꯧ ꯁꯨꯕ ꯃꯇꯝꯗꯗꯤ 60 daysꯀꯤ ꯄꯣꯁ ꯑꯃ ꯊꯝꯅꯦꯕ ꯍꯥꯏꯗꯤ ꯂꯧ ꯁꯨꯕ ꯃꯇꯝꯗꯗꯤ ꯖꯣꯕ ꯀꯥꯔꯗꯁꯦ ꯇꯧꯕ ꯍꯥꯏꯗꯤ ꯇꯧꯗꯅꯕꯒꯤꯀꯣ ꯍꯥꯏꯗꯤ ꯁꯨꯇꯤ ꯊꯥꯗꯣꯛꯏꯕ ꯑꯗꯨꯅꯤꯀꯣ ꯑꯇꯩꯗꯤ ꯌꯥꯔꯅꯤꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯄꯩꯈꯥꯗ ꯍꯪꯕ ꯌꯥꯕꯁꯦ ꯁꯤ ꯈꯛꯇꯅꯦ ꯀꯣ BBGRA ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯠꯁꯤꯡꯗꯣ DBT ꯁ꯭ꯄꯥꯔꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯨꯒꯗꯥꯔꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯒꯤ ꯕꯖꯦꯠꯇ ꯀꯌꯥꯝ ꯀꯥꯏꯊꯣꯛꯏ ꯄꯩꯁꯥ ꯀꯣ ꯑꯗꯒꯤ GRAM ꯁꯤꯒꯤ ꯐꯨꯜ ꯐꯣꯝ ꯀꯣ ꯑꯗꯨ ꯃꯉꯥꯏ ꯄꯩꯈꯥꯗ ꯍꯪꯉꯕꯗꯀꯣ ꯅꯦꯛꯁ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ
ꯒꯣꯚꯔꯅꯔꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯥꯄꯦꯠ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯏꯗꯤꯇꯔꯁꯤꯅ ꯁꯦꯟꯇꯔ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯣꯚꯔꯅꯔꯁꯤꯡꯁꯦ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦꯕ ꯍꯥꯏꯕꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯣꯠꯄ ꯌꯥꯕꯒꯩ ꯑꯣꯠꯂꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤꯀꯣ ꯑꯍꯥꯟꯕꯗ ꯅꯥꯒꯥꯂꯦꯟ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯗꯥꯏꯗ ꯂꯥꯛꯑꯦ ꯏꯂꯦꯛꯁꯟ ꯃꯇꯝꯅꯤꯅ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯣꯠꯄ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯑꯥꯔ ꯑꯦꯟ ꯔꯕꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ ꯑꯣꯏꯅ ꯂꯥꯛꯏꯅꯤꯀꯣ ꯋꯦꯁ ꯕꯦꯡꯒꯜꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯨꯁ ꯇꯧꯈ꯭ꯔꯤꯅꯤ ꯒꯣꯚꯔꯅꯔ ꯑꯣꯏꯅ ꯂꯥꯛꯏꯅꯤ ꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯈꯤꯕ ꯒꯣꯚꯔꯅꯔꯅꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯈꯤꯕ ꯒꯣꯚꯔꯅꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯜꯒꯥꯁꯦ ꯄꯥꯁ ꯇꯧꯗꯕꯤ ꯀꯣ ꯕꯤꯜꯒꯥꯁꯦ ꯄꯥꯁ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯊꯣꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯩꯅꯣꯗꯒꯤ ꯐ꯭ꯂꯣꯔꯗꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯈꯤꯕ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔ ꯗꯤꯁꯃꯤꯁ ꯇꯧ ꯍꯥꯏꯁꯦ ꯒꯣꯚꯔꯅꯔꯅꯕꯨꯗꯤ ꯇꯧꯗꯧꯅꯦꯕꯀꯣ ꯃꯤꯅꯤꯁꯇꯔ ꯗꯤꯁꯃꯤꯁ ꯇꯧꯕꯁꯦ ꯕꯠ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁꯇꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯒꯤ ꯂꯥꯛꯀꯗꯕꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯦꯕ ꯃꯥꯅ ꯑꯣꯏꯅ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯧꯒꯅꯨ ꯍꯥꯏꯗꯕꯤꯗ ꯃꯥꯅ ꯑꯣꯏꯅ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕꯀꯣ ꯗꯤꯁꯃꯤꯁ ꯃꯤꯅꯤꯁꯇꯔ ꯀꯣ ꯃꯤꯅꯤꯁꯇꯔꯒꯁꯦ ꯗꯤꯁꯃꯤꯁ ꯇꯧꯊꯣꯛꯈꯤꯕ ꯃꯥꯅ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯕꯤꯗꯤꯌꯟ ꯃꯣꯗꯦꯜ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯁꯤꯒꯤꯀꯣ ꯇꯥꯃꯤꯜ ꯅꯥꯗꯨꯁꯤꯗꯀꯣ ꯗ꯭ꯔꯥꯕꯤꯗꯤꯌꯟ ꯃꯣꯗꯦꯜꯀꯥꯁꯦ ꯄꯥꯕ꯭ꯂꯤꯛꯂꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯣ ꯃꯣꯗꯦꯜ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯒꯣꯚꯔꯅꯔꯒꯤ ꯁ꯭ꯄꯤꯆ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯒꯣꯚꯔꯅꯔꯒꯤ ꯁ꯭ꯄꯤꯆ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯍꯜꯂꯒ ꯒꯣꯚꯔꯅꯔꯒꯤ ꯁ꯭ꯄꯤꯆꯇꯣ ꯄꯤꯌꯨ ꯌꯥꯗꯕ ꯃꯔꯛꯇ ꯃꯥꯅ ꯁꯦꯝꯗꯣꯛꯄꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯆꯥꯟꯅꯗꯦ ꯀꯥꯏꯅꯀꯣ ꯍꯥꯏꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕꯅꯦꯕ ꯃꯥꯗꯤ ꯒꯣꯚꯔꯅꯔꯅꯦꯕ ꯒꯣꯚꯔꯅꯔꯒꯤ ꯔꯣꯜꯁꯦ ꯀꯩꯅꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕꯅꯦꯕ ꯒꯣꯚꯔꯅꯔꯒꯤ ꯄꯋꯥꯔ ꯑꯦꯛꯖꯦꯛ ꯄꯋꯥꯔꯁꯦ ꯃꯥꯁꯦ ꯀꯩꯅꯣꯒꯤ ꯍꯦꯠ ꯈꯛꯇꯅꯦꯕ ꯑꯦꯛꯖꯦꯛ ꯄꯋꯥꯔ ꯑꯐꯕ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯒꯣꯚꯔꯅꯔ ꯁꯤꯗꯩ ꯄꯩꯈꯥꯒꯤ ꯑꯗꯣ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯃꯨꯛ ꯆꯠꯂꯤꯁꯤ ꯀꯩꯅꯣ ꯏꯂꯦꯛꯁꯟ ꯃꯌꯥꯅꯤ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯃꯨꯛ ꯑꯣꯠꯅꯕ ꯊꯥꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯟꯇꯔꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕꯗꯣ ꯃꯁꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯕꯩ ꯋꯥꯔꯤꯅꯤꯗ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯅ ꯍꯥꯏꯕꯩ ꯋꯥꯔꯤꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯒꯣꯚꯔꯅꯔꯒꯤ ꯔꯣꯜꯁꯤꯡꯗꯣ ꯋꯤꯠ ꯀꯩꯅꯣ ꯑꯥꯔꯇꯤꯀꯜꯒ ꯂꯣꯏꯅꯅ ꯐꯥꯔꯁꯤꯕꯀꯣ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯏꯍꯥꯟ ꯑꯃꯗ 164 ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯐ ꯗ ꯃꯤꯅꯤꯁꯇ꯭ꯔꯤꯗꯣꯀꯣ ꯃꯤꯅꯤꯁꯇꯔ ꯑꯦꯄꯣꯏꯟ ꯇꯧꯕ ꯀꯣ ꯃꯤꯅꯤꯁꯇꯔ ꯑꯦꯄꯣꯏꯟ ꯇꯧꯕꯁꯦ ꯀꯩꯗꯧꯕ ꯀꯣ ꯃꯤꯅꯤꯁꯇꯔ ꯑꯦꯄꯣꯏꯟ ꯇꯧꯕ ꯗꯤꯁꯃꯤꯁ ꯇꯧꯕ ꯃꯁꯤꯗꯩꯁꯤꯗ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤꯀꯣ 164 ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯝ ꯃꯌꯦꯛ ꯂꯥꯅ ꯏꯔꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯣꯟ ꯗ ꯑꯦꯗꯚꯥꯏꯁ ꯑꯣꯐ ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯅꯦꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯦ ꯇꯧꯗꯦ ꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯥꯔ ꯑꯦꯟ ꯔꯕꯤꯁꯤꯗꯤ ꯇꯧꯗꯦ 176ꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯒꯣꯚꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯩꯀꯣ ꯑꯦꯗ꯭ꯔꯦꯁ ꯕꯥꯏ ꯗ ꯒꯣꯚꯔꯅꯔ ꯑꯗꯨꯗꯣ ꯐꯖꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯦ ꯀꯣ ꯃꯥ ꯇꯧ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯧꯗꯕꯤꯗ ꯋꯥꯛ ꯑꯥꯎꯠ ꯇꯧꯔ ꯆꯠꯈꯤꯒꯨꯝꯕ ꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯉꯣ ꯍꯥꯏꯅ ꯄꯤꯗꯣꯏꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯛꯀꯗꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯁ꯭ꯇꯦꯠꯇꯨꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯎꯊꯣꯛꯀꯗꯧꯅꯦꯕꯀꯣ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯥꯎꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯉ ꯂꯩꯀꯣ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔ ꯃꯥꯅ ꯇꯧꯒꯗꯕ ꯄꯋꯥꯔꯒꯤ ꯗꯒꯤ ꯍꯦꯟꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯄꯋꯥꯔ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ 200ꯁꯤꯅ ꯑꯦꯁꯦꯟ ꯄꯤꯕꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁꯦ 3 ꯊꯣꯛꯅ ꯂꯩ ꯃꯔꯤꯕꯨ ꯊꯣꯛꯅ ꯂꯩꯗ 3 ꯊꯣꯛꯅ ꯂꯩ ꯂꯥꯏꯛ ꯑꯍꯥꯟꯕꯗ ꯑꯦꯁꯦꯟ ꯄꯤꯕ ꯀꯣ ꯃꯊꯪꯗ ꯀꯣ ꯋꯤꯠ ꯍꯣꯜꯗ ꯊꯝꯕ ꯃꯥꯅ ꯉꯝꯕ ꯆꯥꯡꯁꯦ 200ꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯑꯥꯔꯇꯤꯀꯜ 200ꯀꯤ ꯃꯇꯨꯡ ꯏꯟꯅ
return ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯚ ꯇꯧꯈꯤꯕ ꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨ ꯁꯤꯒꯤ ꯒꯣꯚꯔꯅꯔꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯐꯪꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯐꯖꯅ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯠꯇ ꯍꯦꯛ ꯐꯖꯅ ꯇꯧꯗꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯒꯣꯚꯔꯅꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯀꯩꯅꯣ ꯑꯦꯛ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯑꯃꯈꯛ ꯀꯣ ꯒꯣꯚꯔꯅꯔꯒꯤ ꯄꯋꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯄꯟꯖꯥꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅꯗꯤ 30 days ꯀꯥꯏꯅ ꯇꯧꯔꯝꯃꯕꯅꯤꯀꯣ ꯍꯟꯗꯛꯇ ꯑꯗꯨꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯥꯏꯝ ꯂꯤꯃꯤꯠꯇꯣ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦꯕꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯦꯁꯦꯟ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯤꯠꯍꯣꯜ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯟ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ indefinitely ꯃꯥꯁꯦ ꯄꯣꯀꯦꯠ ꯕꯦꯠꯇ ꯑꯣꯏꯅ ꯊꯝꯕꯁꯦ as soon as possible ꯁꯥꯏꯟ ꯇꯧꯒꯗꯕꯅꯦꯕ as soon as possible ꯃꯇꯝ ꯑꯀꯛꯅꯕꯤ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯑꯀꯛꯅꯕꯤꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯦꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯅ ꯇꯧꯔꯤꯁꯤꯁꯨ ꯀꯔꯤ ꯀꯅꯥꯏ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯖꯨꯗꯤꯁꯤꯌꯔꯤ ꯐꯪꯁꯟꯁꯦ ꯐꯖꯅ ꯇꯧꯔꯤꯕ ꯇꯧꯗ꯭ꯔꯤꯕ ꯚꯥꯞ ꯃꯦꯟ ꯇꯥꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯒꯣꯚꯔꯅꯔꯒꯤ ꯐꯪꯁꯟꯗꯣ ꯃꯥꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄ꯭ꯔꯣꯁꯤꯖꯔ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯐꯖꯅ ꯇꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯥꯏꯝ ꯂꯤꯃꯤꯠ ꯑꯃ ꯊꯝꯕꯗꯨꯁꯨ ꯃꯁꯥꯅ ꯇꯥꯏꯝ ꯂꯤꯃꯤꯠ ꯊꯝꯖꯩꯅꯤ ꯑꯗꯨꯗꯨꯒ ꯃꯗꯨꯒꯤ ꯇꯥꯏꯝ ꯂꯤꯃꯤꯠꯇꯨꯁꯨ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯟꯗꯛꯇ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯇꯥꯏꯝ ꯂꯤꯃꯤꯠꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯒꯣꯚꯔꯅꯔꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯅꯤꯡꯕ ꯀꯃꯤꯁꯟ ꯈꯔ ꯂꯩ ꯂꯥꯏꯛ ꯄꯨꯟꯁꯤ ꯀꯃꯤꯁꯟ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯃ ꯁꯤꯒꯤ as soon as possible ꯁꯦ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯃ ꯊꯝꯕꯁꯤꯅꯤ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔꯅ ꯃꯥꯒꯤ ꯈꯨꯌꯦꯛ ꯄꯤꯕꯁꯦ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯃ ꯊꯝꯕꯁꯤꯅꯤ ꯐꯤꯛꯁ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ 6 monthsꯀꯤ ꯇꯥꯏꯝ ꯄꯦꯔꯠ ꯊꯝꯕꯗꯣ ꯃꯥꯅ ꯔꯤꯀꯃꯦꯟ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯇꯧꯗ꯭ꯔꯤꯀꯣ ꯄꯟꯆꯤ ꯀꯃꯤꯁꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤ ꯂꯥꯏꯛ ꯁꯔꯀꯥꯔꯤya ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔꯁꯦ ꯏꯂꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯅꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯒꯣꯚꯔꯅꯔ ꯏꯂꯦꯛ ꯇꯧꯒꯗꯕꯅꯦꯕ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯕ ꯒꯣꯚꯔꯅꯔ ꯇꯧꯔꯣꯏꯗꯕꯅꯤ ꯁꯤꯅꯤꯀꯣ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯅꯟ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔ ꯀꯣ ꯑꯁꯤꯁꯦ ꯒꯣꯚꯔꯅꯔꯗ ꯑꯦꯄꯣꯏꯟ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯌꯥꯝꯅ ꯍꯥꯖꯟꯕ ꯄꯣꯂꯤꯇꯤꯛꯁ ꯌꯥꯝ ꯌꯥꯎꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯌꯥꯝꯕ ꯑꯣꯏꯀꯣ ꯅꯦꯛꯁ ꯅ꯭ꯌꯨꯁꯇ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯜꯒꯤ ꯍꯟꯗꯛ ꯈꯟꯈꯤꯕ ꯕꯥꯂꯦꯟꯗ꯭ꯔ ꯁꯥꯍ ꯄꯩꯈꯥꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯁꯤꯡꯗꯣꯏꯁꯤ ꯀꯩꯅꯣ ꯕꯥꯂꯦꯟꯗ꯭ꯔ ꯁꯥꯍꯅ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯄꯥꯜꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯃꯃꯤꯡꯗꯨꯅ ꯀꯩꯅꯣ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯥꯇꯟꯇ꯭ꯔ ꯄꯥꯔꯇꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯅ ꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯐꯣꯝ ꯑꯅꯤꯒꯇꯣ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯤꯅ ꯁꯤꯁꯦ ꯄꯩꯈꯥꯗ ꯌꯥꯝ ꯍꯪꯕ ꯌꯥꯏꯀꯣ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯍꯥꯏꯕꯀꯣ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯏꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯕꯣꯠ ꯂꯦꯖꯤꯁꯂꯦꯇꯤቭ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ꯭ꯔꯤ ꯀꯩꯅꯣ ꯑꯦꯝ ꯄꯤꯁꯤꯡꯒꯤ ꯏꯂꯦꯛꯁꯟꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯨꯂꯞ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯇꯧꯕ ꯍꯥꯏꯕꯅꯦꯕꯀꯣ ꯃꯁꯤꯁꯦ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟ ꯍꯥꯏꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕꯗꯣ ꯑꯗꯨꯗꯨꯅ ꯂꯤꯗ ꯇꯧꯕ ꯍꯥꯏ ꯀꯃꯤꯇꯤ ꯑꯃꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄꯗꯩꯅꯤꯀꯣ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃꯅ ꯂꯤꯗ ꯇꯧꯔꯛꯄꯅꯦꯕꯀꯣ ꯃꯗꯨꯗꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯝꯗ꯭ꯔꯤꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯥꯁ ꯇꯧꯗ꯭ꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ 129 ꯁꯨꯕ ꯑꯦꯃꯦꯟꯃꯦꯟ ꯑꯣꯏꯅ ꯀꯣ ꯕꯤꯜ ꯑꯣꯏꯅ ꯂꯩꯔꯤꯀꯣ ꯕꯤꯜ ꯑꯣꯏꯅ 2024 ꯀꯣ ꯑꯗꯨꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯀꯣ ꯖꯁꯇꯤꯁ
Justice Kurian Joseph Committee ꯑꯅ ꯑꯃ ꯁꯦꯝꯃꯦꯕꯀꯣ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯗꯨꯒ ꯃꯗꯨ ꯁꯦꯝꯕꯗꯨꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯖꯁꯇꯤꯁ ꯀꯨꯔꯦꯟ ꯖꯣꯁꯦꯐ ꯀꯃꯤꯇꯤꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ON ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯃꯁꯤꯁꯦ ꯔꯤꯖꯦꯛ ꯇꯧꯋꯦꯕ ꯀꯣ ꯔꯤꯖꯦꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯔꯤꯖꯦꯛ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯁ꯭ꯇꯦꯠꯀꯤ ꯑꯣꯇꯣꯅꯣꯃꯤ ꯐꯪꯗ꯭ꯔꯦꯕ ꯁꯤꯗꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯇꯣꯅꯣꯃꯤꯁꯤꯗ ꯌꯥꯝꯅ ꯁꯣꯛꯑꯦꯕ ꯑꯗꯨꯅꯅꯤꯀꯣ ꯁ꯭ꯇꯦꯠꯀꯤ ꯑꯣꯇꯣꯅꯣꯃꯤꯗ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯇꯣꯅꯣꯃꯤꯗ ꯀꯃꯥꯏꯅ ꯁꯣꯛꯇꯣꯏꯅꯣꯕ ꯍꯥꯏꯗꯤ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯔꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯣꯛꯂꯛꯇꯣꯏꯅꯣ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯁꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯇꯧꯔꯝꯕꯁꯤꯗ ꯍꯥꯟꯅꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ इलेक्शन तौबा मतमदा अखोइगी स्टेट अमममगी तोगान तोगानबा मागी इलेक्शन तोगान तोगान तौजबा तौजैदनको अदु पुलप पुन्ना इलेक्शन से तौरक तारगदी हाइदि सेंटर दा खुदमैना हाइरसि सेंटर नरेंद्र मोदी गी इलेक्शन सिगा अखोइगी चीफ मिनिस्टर गी इलेक्शन सिगा अनी से खम्ब्रांगना तौमिना हाइ तारगदी vote खोमा मतमददि कनाना इन्फ्लुएंस तौरकनी स्टेट दा सेंटर ना इन्फ्लुएंस तौरकनी सेंटर दा vote खोमꯛꯄ ꯃꯇꯝꯗ ꯄꯨꯂꯞ ꯄꯨꯟꯕꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯈꯣꯝꯃꯛꯑꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯇꯣꯉꯥꯟꯅ ꯏꯂꯦꯛꯁꯟ ꯇꯧꯖ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯚꯣꯠ ꯈꯣꯝꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯦꯠꯇꯨꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯖꯩꯗꯅ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯈꯣꯝꯃꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯇꯦꯠꯀꯤꯗꯣ ꯇꯣꯉꯥꯟꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯗꯤ ꯃꯈꯣꯟꯗꯣ ꯌꯥꯝ ꯇꯥꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯇꯣ ꯁꯥꯏꯂꯦꯟ ꯑꯣꯏꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯃꯗꯨꯗꯨꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯗ ꯁ꯭ꯇꯦꯠꯇ ꯀꯥꯏꯔꯛꯄ ꯍꯥꯏꯁꯦꯀꯣ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯂꯩꯖꯔꯛꯇꯕꯗꯣ ꯀꯣ ꯑꯗꯨꯗꯨꯅ ꯀꯔꯤꯗ ꯀꯥꯏꯔꯛꯑꯅꯤ ꯑꯦꯁ.ꯑꯥꯔ. ꯕꯣꯝꯃꯥꯏꯒꯤ ꯀꯦꯁ ꯂꯩꯗꯅ ꯑꯦꯁ.ꯑꯥꯔ. ꯕꯣꯝꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯅꯦꯅ ꯍꯥꯏꯒꯗ꯭ꯔꯣ ꯐꯦꯗꯔꯦꯜ ꯐꯤꯆꯔꯁꯦ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯅꯦꯅ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯅꯦꯅ ꯀꯣ ꯑꯗꯣ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯅꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯨꯒꯥꯏꯌꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯁꯨ ꯀꯥꯏꯔꯦ ꯄ꯭ꯂꯁ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯃꯥꯅ ꯀꯩꯅꯣ ꯑꯃꯒꯁꯨ ꯄꯦꯔꯦꯔꯦꯜ ꯑꯣꯏꯅꯔꯒ ꯁꯤꯒꯤꯗ ꯉꯁꯥꯏꯒꯤ ꯏꯔꯤꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯨꯅꯤꯀꯣ M.K. ꯁ꯭ꯇꯦꯂꯤꯟꯗꯨꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ आर्टिकल 80 माने सेमदोक्तिसे सिगी वन नेशन वन इलेक्शन सिगी कॉन्स्टिट्यूशन ने सेमदोक्तिसे कइनो हारगदी आर्टिकल 82A नेबको 82A सिना कदौगे हारकांदा सिगी सेमदोक्पसिना करी दौहनबे यादोने प्रेसिडेंट सिना appointed date ama सेमनेबा appointed date से कदौगे हारकांदा मसिगी डेट सिदा हौजिक हारबे इलेक्शन से पांगथोक्तोइनेबा पांगथोक्पा मतमसिदा करिगुम्बा अखोइगी स्टेट की स्टेट इलेक्शन से पुलप पुन पांगथोक्ख꯭ꯔꯦꯅꯤꯅ स्टेट अमागी मागी कनोसे गवर्नमेंट से तुरबा नो कॉन्फिडेंस मोशन दा ngamdraba no confidence motion da ngamdraba motion da ngamdraba adoi taragadi no confidence motion da ngamda taragadi hujike hariba ariba government do mangani election tawraani ko election tawraani aduduga new government ama semane new government ꯑꯗꯨꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯂꯦꯛꯁꯟꯁꯦ ꯆꯍꯤ ꯃꯉꯥ ꯈꯨꯗꯤꯡꯒꯤ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯆꯍꯤ ꯃꯉꯥ 5 years ꯃꯉꯥ ꯈꯨꯗꯤꯡꯒꯤ ꯇꯧꯗꯣꯏꯅꯦꯕ ꯕꯠ ꯑꯍꯥꯟꯕ ꯑꯍꯥꯟꯕ ꯁꯦ ꯆꯍꯤ ꯃꯉꯥꯁꯦ ꯁꯤ 0 yearꯅꯤ ꯈꯜꯂꯁꯤ ꯁꯤꯗ 1 ꯁꯤꯗꯩꯗ 2 ꯁꯤꯗꯩꯗ 3 ꯁꯤꯗ 4 ꯁꯤꯗꯩꯗ 5 ꯑꯅ ꯈꯜꯂꯁꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ इलेक्शनꯁꯦ ꯀꯩꯒꯨꯝꯕ नो कॉन्फिडेंस मोशन ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯆꯍꯤ ꯃꯉꯥ ꯁꯨꯅ ꯂꯩꯖꯒꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯆꯍꯤ ꯑꯅꯤ ꯁꯨꯕꯁꯤꯗ नो कॉन्फिडेंस मोशनꯁꯦ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯆꯍꯤ ꯃꯉꯥ ꯑꯃꯒ ꯑꯃꯨꯛ
ꯍꯥꯞꯇꯣꯏꯅꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠꯇꯣ ꯆꯍꯤ 5 ꯑꯃꯒ ꯑꯃꯨꯛ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯄꯨꯗꯣꯏꯕ ꯆꯍꯤꯁꯦ 1 2 3 ꯈꯛꯇꯅꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯐꯤꯛꯁ ꯇꯦꯟꯌꯔ ꯍꯥꯏꯕꯁꯤꯃ ꯂꯩꯇ꯭ꯔꯦꯕ ꯀꯔꯤꯒꯨꯝꯕ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟꯁꯤꯅ ꯃꯔꯛꯇ ꯊꯠꯈ꯭ꯔꯕ ꯑꯣꯔ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯀꯥꯏꯔꯕ ꯃꯔꯛꯇ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯆꯍꯤ ꯅꯠꯇ꯭ꯔꯒ 2 ꯅꯠꯇ꯭ꯔꯒ 3ꯗꯨꯒꯤ ꯈꯛꯇꯪꯒꯤ ꯃꯥ ꯏꯂꯦꯛꯁꯟ ꯇꯧꯕꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯇꯧꯔꯤꯗꯣ ꯆꯍꯤ 2 3 ꯈꯛꯇꯪ ꯆꯠꯀꯅꯦꯕ ꯍꯥꯏꯕꯗꯤ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦꯕ ꯏꯂꯦꯛꯁꯟꯁꯦ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯛꯁ ꯇꯦꯟꯌꯔ ꯑꯣꯏꯅ ꯆꯍꯤ 5 ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯂꯩꯇꯕꯁꯨ ꯌꯥꯏꯑꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯇꯧꯔꯒ ꯀꯩꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯇꯣ ꯀꯥꯏꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯗꯣ ꯁꯕ ꯇꯧꯅꯕ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯏꯂꯦꯛ ꯇꯧꯅꯦꯕ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯗꯣ ꯈꯛꯇꯪꯒꯤ ꯆꯍꯤ 5ꯗꯤ ꯑꯣꯏꯔꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯑꯗꯨꯅ ꯃꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯟꯑꯦꯛꯁꯄꯥꯌꯔ ꯄꯦꯔꯤꯌꯗ ꯇꯥꯝ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯣ ꯐꯤꯛꯁ ꯇꯥꯔꯝꯁꯦ ꯃꯣꯏ ꯍꯥꯏꯁꯦ ꯐꯤꯛꯁ ꯇꯥꯔꯝꯁꯦ ꯖꯔꯃꯅꯤꯗꯗꯤ ꯆꯠꯅꯩ ꯁꯤꯅꯦꯕ ꯀꯩꯅꯣꯁꯤꯅ ꯑꯣꯟ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯒꯤ ꯁꯞꯄꯣꯔꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯖꯔꯃꯅꯤꯗꯗꯤ ꯁꯤꯁꯦ ꯆꯠꯅꯩ ꯁꯤꯅꯦꯕ ꯖꯔꯃꯅꯤꯗ ꯆꯠꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯖꯔꯃꯟꯒꯤ ꯆꯥꯟꯁꯦꯂꯔꯁꯦ ꯃꯣꯏꯒꯤ ꯆꯥꯟꯁꯦꯂꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯒꯤ ꯆꯥꯟꯁꯦꯂꯔꯁꯦ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯁꯤꯅ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯏꯂꯦꯛ ꯇꯧꯒꯗꯕꯅꯦ ꯑꯗꯨꯗꯨꯅ ꯁ꯭ꯇꯦꯠ ꯆꯥꯟꯁꯦꯂꯔꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏꯕ ꯄꯥꯛ ꯀꯣ ꯆꯥꯟꯁꯦꯂꯔꯁꯦ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯖꯔꯃꯅꯤꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯆꯥꯟꯁꯦꯂꯔꯁꯦ ꯂꯧꯊꯣꯛꯅꯕ ꯏꯂꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯟꯁꯦꯂꯔ ꯂꯧꯊꯣꯛꯄꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯔꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ B.R. ꯑꯝꯕꯦꯗꯀꯔꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤꯅ ꯍꯦꯟꯅ ꯀꯩꯗꯧꯏ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤꯅ ꯍꯦꯟꯅ ꯍꯦꯟꯒꯗꯕꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗꯒꯤꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤꯗꯤ ꯂꯩꯒꯗꯕꯅꯦꯅ B.R. ꯑꯝꯕꯦꯗꯀꯔꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯆꯥꯟꯁꯦꯂꯔꯒꯨꯝꯅ ꯊꯕꯛꯁꯦ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯆꯥꯟꯁꯦꯂꯔꯁꯦ ꯂꯧꯊꯣꯛꯄꯁꯦ ꯂꯨꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯌꯥꯝ ꯂꯩꯕ ꯆꯤꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯤꯆꯔꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯗꯒꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗ ꯑꯣꯟꯊꯣꯔꯛꯄꯒꯤ ꯆꯥꯟꯁ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯃꯔꯛꯇ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯀꯣ ꯂꯥꯏꯛ ꯖꯔꯃꯟ ꯆꯥꯟꯁꯦꯂꯔꯒꯤ ꯃꯑꯣꯡꯗꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯗ ꯍꯟꯊꯔꯛꯑꯅꯦꯕ ꯍꯥꯏꯕꯗꯤ ꯚꯣꯠꯁꯦ ꯇꯣꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯀꯩꯅꯣ ꯇꯧꯖꯒꯗꯕ ꯍꯦꯟꯒꯠꯆꯒꯗꯕ ꯚꯣꯠ ꯇꯣꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯚꯣꯠ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯣꯠ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯍꯟꯊꯔꯛꯀꯅꯦꯕ ꯀꯩꯒꯤꯅꯣꯍꯥꯏꯔꯒꯗꯤ ꯀꯔꯞꯁꯟ ꯇꯧꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒꯁꯨ ꯒꯣꯚꯔꯅꯔꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯀꯩ ꯀꯥꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯖꯔꯃꯟꯒꯤ ꯆꯥꯟꯁꯦꯂꯔꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯦꯕꯀꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯁꯨ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯌꯥꯝ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯟꯊꯔꯛꯑꯣꯏꯗ꯭ꯔꯣ ꯃꯥꯅ ꯋꯥꯁꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯄꯁꯦ ꯄꯥꯛꯅ ꯑꯣꯟꯊꯣꯔꯛꯇꯕꯁꯨ ꯌꯥꯏꯑꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯊꯪ ꯆꯍꯤ 5 ꯂꯩꯔꯤꯁꯤꯕꯨ ꯆꯍꯤ 3 ꯑꯃꯗꯤ ꯑꯩ ꯉꯥꯎꯁꯟꯅꯔ ꯂꯩꯔ ꯂꯣꯏꯔꯦ ꯆꯍꯤ 2ꯗ ꯈꯛꯇꯪ ꯚꯣꯠ ꯃꯌꯥꯗ ꯈꯛꯇꯪ ꯑꯩ ꯁꯦꯝꯒꯠꯂ ꯁꯥꯒꯠꯂ ꯂꯣꯏꯔꯦ ꯀꯥꯏꯅ ꯇꯧꯈ꯭ꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯗ ꯂꯩꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯒꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯌꯥꯝꯅ ꯂꯩꯔꯒꯅ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯣꯏꯗꯣꯏꯅꯦ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯗꯕꯗꯣ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯦꯕ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗꯤ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯇꯣ ꯌꯥꯝ ꯆꯦꯟꯖ ꯇꯧꯋꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯕꯅꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯤꯡꯗꯣ ꯀꯤꯔꯅꯦꯕꯀꯣ ꯃꯊꯪ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯄꯣꯕ ꯌꯥꯏꯍꯦ ꯊꯕꯛ ꯐꯖꯅ ꯇꯧꯁꯦꯅ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯛꯑꯅꯦꯕ ꯑꯗꯨꯅꯦꯕ B.R. ꯑꯝꯕꯦꯗꯀꯔꯅ ꯄꯥꯝꯃꯝꯕꯁꯨ ꯑꯗꯣ ꯁꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯤꯅ ꯄꯨꯔꯥ ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯑꯗꯨꯗꯣ ꯃꯥꯡꯍꯟꯈꯤꯗꯣꯔꯦꯕ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯁꯤꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯀꯣ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯑꯇꯣꯞꯄ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯁꯞꯄꯣꯔꯇꯔꯗꯅ ꯀꯅꯥ ꯂꯩ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯁ ꯔꯤꯖꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯏꯂꯦꯛꯁꯟ ꯇꯧꯔꯒꯗꯤ
cost reduction ꯇꯧꯅꯤ ꯀꯣ ꯑꯗꯒꯤ model code of conduct ꯐꯖꯅ ꯆꯠꯅꯕ ꯉꯝꯒꯅꯤ ꯀꯣ ꯑꯗꯒꯤ campaign ꯀꯩ ꯍꯥꯏꯇꯥꯔꯦ campaign ꯇꯧꯅꯕꯁꯦ ꯍꯥꯏꯗꯤ election ꯍꯥꯏꯗꯤ prime ministerꯅ campaign ꯇꯧꯕꯁꯤ ꯀꯩꯅꯣ election ꯇꯧꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯂꯣꯏ ꯇꯧꯕ ꯌꯥꯏꯑꯕ ꯁꯤꯒꯤꯗꯤ ꯍꯥꯏꯗꯤ campaign ꯇꯧꯕꯁꯦ ꯌꯥꯝ short distance ꯇꯧꯔꯅꯤ ꯀꯩꯅꯣꯗꯤ state ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ same election ꯇꯧꯔꯛꯑꯕꯅꯤ나 campaignꯅ influence ꯇꯧꯕꯁꯦ ꯃꯁꯤꯁꯦ ꯍꯟꯊꯔꯅꯤꯕ ꯆꯥꯟꯁꯇꯣ ꯑꯗꯨꯒ ꯀꯩꯅꯣꯗ argument against ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ EVM ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯣꯏꯅꯤꯗꯅꯀꯣ VVPATs ꯃꯌꯥꯝ ꯑꯃ VVPAT ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯂꯩꯕ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯌꯥꯝ ꯋꯥꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯂꯣꯖꯤꯁꯇꯤꯛ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯀꯔꯤ ꯀꯔꯥ ꯂꯣꯖꯤꯁꯇꯤꯛ ꯉꯥꯛ ꯁꯦꯟꯕ ꯂꯣꯖꯤꯁꯇꯤꯛ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯉꯥꯛ ꯁꯦꯟꯕ ꯀꯔꯤ ꯀꯔꯥꯁꯤꯡꯗꯣ ꯑꯗꯨꯁꯨ ꯐꯖꯅ ꯍꯥꯏꯗꯤꯏꯂꯦꯛꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯣꯜ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯄꯨꯂꯞ ꯄꯨꯟꯅꯏꯂꯦꯛꯁꯟ ꯑꯃꯨꯛꯇꯗ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯤ ꯃꯦꯟ ꯄꯥꯋꯔꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯣꯏꯗ꯭ꯔꯣ ꯂꯥꯏꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯍꯟꯗꯛꯇ ꯃꯣꯏ ꯀꯌꯥꯅꯣ ꯁꯤꯒꯤꯗ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯇꯧꯕ ꯍꯦꯟꯃꯟꯈꯤꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤꯏꯂꯦꯛꯁꯟ ꯇꯧꯕꯗꯨꯗ ꯃꯣꯏ 2019ꯗ ꯃꯣꯏ 1,400 ꯄꯣꯜ ꯋꯥꯔꯀꯔ 1,400 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯦꯕꯀꯣ ꯇ꯭ꯔꯦꯖꯤꯛ ꯋꯥꯔꯛꯇꯒꯤ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯌꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯗ꯭ꯔꯅ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗꯗꯤ ꯄꯣꯄꯨꯂꯦꯁꯟꯁꯨ ꯌꯥꯝꯃꯤ ꯏꯂꯦꯛꯁꯟꯁꯦ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯄꯨꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯌꯥꯝ ꯋꯥꯒꯗ꯭ꯔꯅ ꯄꯥꯈꯠꯄꯗꯀꯣ ꯑꯗꯨꯗ ꯌꯦꯡꯁꯤꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯃꯥꯏꯅ ꯁꯤꯜꯂꯛꯄꯅꯣ ꯑꯗꯣ ꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯛꯁꯦ ꯄꯥꯁꯄꯨꯗꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛꯁꯦ ꯄꯥꯁꯄꯨꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯒꯤ ꯅꯦꯛꯁꯇ ꯀꯅꯥꯗꯥꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯂꯩꯅꯕ ꯃꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯅꯥꯗꯥꯒꯤ ꯏꯟꯗꯤꯌꯥꯒ ꯄꯜꯂ ꯇꯥꯔꯒꯗꯤ ꯁꯤꯄꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯣ ꯀꯣ ꯁꯤꯄꯥꯗꯨꯃ ꯅꯤꯡꯁꯤꯡꯉꯣ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯅꯥꯗꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯑꯝꯕ ꯃꯇꯝꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯌꯨꯔꯥꯅꯤꯌꯝꯒꯤ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃꯁꯨ ꯁꯥꯏꯟ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨꯗꯨꯝꯁꯨ ꯅꯤꯡꯁꯤꯡꯉꯣ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯞ ꯏꯀꯣꯅꯣꯃꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯕꯅꯤꯀꯣ ꯁꯤꯄꯥ ꯍꯥꯏꯁꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯌꯨꯔꯥꯅꯤꯌम ꯗꯤꯜꯗꯨꯝꯁꯨ ꯅꯤꯡꯁꯤꯡꯉꯣ ꯌꯨꯔꯥꯅꯤꯌम ꯗꯤꯜ ꯀꯣ ꯌꯨꯔꯥꯅꯤꯌꯝ ꯂꯩꯕ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦꯀꯣ ꯑꯇꯣꯞꯄꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯍꯥꯏꯗꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯌꯨꯔꯥꯅꯤꯌꯝ ꯗꯤꯜꯁꯤꯗ ꯑꯗꯨꯗꯨꯅꯤ ꯃꯣꯔ ꯗꯦꯟ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯇꯥꯔꯒꯦꯠꯁꯦ ꯍꯥꯏꯗꯤ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ 70 ꯕꯤꯂꯤꯌꯟ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯍꯥꯏꯕ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯃꯒꯅꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃꯤꯁꯦ ꯑꯗꯨꯗꯨꯃ ꯈꯪꯕꯤꯔꯣ ꯌꯥꯔꯦ ꯀꯅꯥꯗꯥꯒꯤ ꯑꯗꯨ ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯅꯩꯅꯈ꯭ꯔꯦꯕ ꯀꯅꯥꯗꯥꯒꯤ ꯃꯔꯝꯗꯀꯣ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯒ꯭ꯔꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯕꯣꯗꯤꯁꯇ ꯒ꯭ꯔꯥꯟ ꯊꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯇꯗꯤ ꯒ꯭ꯔꯥꯟ ꯌꯥꯝ ꯊꯥꯗꯗꯦꯕ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯇꯗꯤ ꯒ꯭ꯔꯥꯟ ꯌꯥꯝ ꯊꯥꯗꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯦ ꯀꯣ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯦ ꯑꯩꯈꯣꯏꯅ GDPꯗꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ GDPꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁ ꯍꯥꯏꯗꯣꯀꯣ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ GDPꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯔꯦꯚꯤꯅ꯭ꯌꯨꯗꯗꯤ 90% ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯃꯥꯅ ꯄꯤꯕꯅꯦꯕ ꯑꯗꯨꯒ GDPꯗꯅ 67% GDPꯁꯦ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯅ ꯄꯤꯕꯅꯦꯕ ꯕꯠ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯇꯦꯛꯁꯀꯨꯝꯕ ꯊꯥꯗꯔꯛꯄ ꯅꯠꯇ꯭ꯔꯒ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯄꯩꯁꯥ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯝꯕꯤꯒꯤ ꯆꯥꯛꯊꯨꯡ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯐꯖꯅ ꯁꯨꯅ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯀꯟꯗꯤꯁꯟ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯄꯩꯁꯥ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯔꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯥꯟ ꯄꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯅꯦꯜ ꯕꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯅꯤ ꯄꯤꯔꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯀꯟꯗꯤꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯀꯣ ꯖꯣꯕ ꯀꯝꯄ꯭ꯂꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯀꯩꯅꯣꯁꯦ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯥꯟꯁꯦ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯂꯩꯌꯦꯕ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯁꯔꯆꯥꯔꯖꯦꯁ ꯑꯦꯟ ꯆꯦꯁ ꯀꯣ ꯃꯣꯏꯒꯤ ꯇꯦꯛꯁ ꯍꯥꯏꯇꯥꯔꯦ ꯇꯦꯛꯁ ꯐꯣꯔ ꯇꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯇꯦꯛꯁꯀꯨꯝꯕꯁꯦ ꯀꯩꯅꯣꯗ ꯄꯤꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯇꯗꯤ ꯄꯤꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯅ ꯂꯣꯏꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯦꯁꯤꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯁꯦ ꯑꯣꯜꯃꯣꯁ 2.2% ꯑꯣꯐ ꯗ ꯔꯤꯚꯤꯅ꯭ꯌꯨꯅꯦꯕ 2.2% ꯑꯣꯐ ꯗ GDPꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯦꯟꯇꯔꯗ ꯁꯤꯌꯔ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯁꯇꯒꯤ ꯂꯥꯛꯏꯕ ꯇꯦꯛꯁꯇꯣ ꯁꯦꯟꯇꯔꯅ ꯑꯗꯨꯝ ꯂꯣꯏ ꯆꯥꯊꯣꯛꯄ ꯀꯣ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯁ꯭ꯇꯦꯠꯇ ꯀꯔꯤꯝꯇ ꯌꯦꯜꯂꯛꯇꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅꯤ ꯀꯃꯥꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯨꯅꯤ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅꯕꯨꯗꯤ ꯅꯩꯅꯈ꯭ꯔꯦ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯀꯤ ꯃꯇꯥꯡꯗ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯕꯁꯦ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯦ ꯀꯔꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕꯅꯣ ꯑꯦꯃꯦꯟꯃꯦꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯃꯦꯟꯃꯦꯟꯗꯨ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ 73rd and 74th 73rd ꯁꯤꯅ ꯀꯩꯅꯣꯅꯤ ꯀꯔꯤ ꯀꯔꯤ ꯄꯟꯆꯥꯌꯠ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ 74th ꯁꯤꯅ 74th ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ ꯀꯣ ꯑꯗꯨꯗꯨꯅꯤ ꯑꯇꯩꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯊꯧꯁꯦ ꯀꯩꯅꯣ ꯈꯣꯠꯅꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯁꯦ 280 ꯅꯤꯀꯣ ꯅꯤꯡꯁꯤꯡꯉꯨꯀꯣ 280 ꯆꯍꯤ 19 ꯑꯩꯒꯤ ꯆꯍꯤ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩ ꯅꯤꯡꯁꯤꯡꯉꯅꯤ 280 ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯁꯤ ꯑꯥꯔꯇꯤꯀꯜ 280ꯒꯤ ꯃꯈꯥꯗ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯁꯦ ꯁꯦꯝꯕꯅꯤꯀꯣ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯀꯔꯤ AI ꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯦꯅꯤꯃꯦꯜ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯛꯄ ꯑꯗꯨꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯁꯤ ꯍꯥꯏꯗꯤ AI ꯁꯤꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄꯗꯒꯤ AI ꯁꯤꯅ ꯁꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ AI ꯆꯦꯟꯖ ꯈꯔ ꯂꯥꯛꯑꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ AI ꯁ꯭ꯂꯣꯞ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ AI ꯁ꯭ꯂꯣꯞ AI ꯁ꯭ꯂꯣꯞ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯜꯒꯣꯔꯤꯊꯝꯅꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯜꯒꯣꯔꯤꯊꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯑꯜꯒꯣꯔꯤꯊꯝꯗꯨꯅꯦꯕꯀꯣ ꯑꯜꯒꯣꯔꯤꯊꯝꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯜꯁꯦ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯦꯅꯤꯃꯦꯜꯁꯤꯅ ꯃꯤ ꯆꯥꯕꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯀꯦꯅꯤꯕꯦꯂꯤꯖꯝꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤꯃꯦꯜ ꯃꯁꯦꯟ ꯌꯣꯡꯅ ꯃꯁꯥ ꯐꯒꯠꯂꯛꯄꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯇꯦꯟꯠꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯤꯁꯇꯤꯡ ꯑꯣꯏꯕ ꯀꯣ ꯌꯥꯝꯅ ꯗꯤꯁꯇꯤꯡ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯜꯒꯣꯔꯤꯊꯝꯗ ꯚ꯭ꯌꯨ ꯌꯥꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯌꯥꯝꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯅꯤꯃꯦꯜ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ AI ꯁ꯭ꯂꯣꯞ ꯍꯥꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯜꯒꯣꯔꯤꯊꯝꯁꯤꯗ ꯍꯦꯟꯅ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ AI ꯁꯤꯖꯤꯟꯅꯔꯒꯗꯤ ꯌꯥꯝꯅꯁꯨ ꯊꯕꯛꯁꯨ ꯀꯣꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯍꯦꯟꯅꯁꯨ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯦꯟꯅꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥꯗꯨꯕꯨ AI ꯁ꯭ꯂꯣꯞ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯚꯤꯗꯤꯑꯣꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯜꯒꯣꯔꯤꯊꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯗ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯁꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯅ ꯏꯐꯦꯛ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯏꯐꯦꯛ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯒꯤ AI ꯚꯤꯗꯤꯑꯣꯁꯤꯡꯁꯤꯅ ꯀꯟꯐ꯭ꯌꯨꯖꯟ ꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯗꯨꯗꯨꯒ ꯍꯣꯁꯇꯥꯏꯜ ꯌꯥꯝ ꯑꯣꯏ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯇꯧꯔꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯇꯨꯔꯤꯖꯝꯁꯨ ꯑꯣꯚꯔꯗ ꯂꯥꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯣꯚꯔ ꯇꯨꯔꯤꯖꯝ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯋꯥꯏꯜ ꯂꯥꯏꯐ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯠꯇ꯭ꯔꯒ ꯚꯥꯏꯂꯦꯟ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ
ꯃꯥꯗꯣ ꯃꯤ ꯆꯥꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯦꯑꯥꯏꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯤꯅ ꯃꯤꯁꯦ ꯆꯥꯍꯜꯂꯅꯤ ꯊꯑꯣꯏꯅꯒꯤ ꯃꯤꯁꯦ ꯆꯤꯛꯍꯜꯂꯅꯤ ꯈꯣꯠꯍꯜꯂꯅꯤ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯗꯨꯅ ꯀꯔꯤ ꯑꯦꯅꯤꯃꯦꯜꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯕꯤꯍꯦꯚꯤꯌꯔ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯀꯣ ꯕꯤꯍꯦꯚꯤꯌꯔ ꯑꯦꯅꯤꯃꯦꯜ ꯑꯃ ꯑꯣꯏꯅ ꯎꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯄꯩꯈꯥꯗ ꯍꯪꯕ ꯌꯥꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯃꯤꯅꯣꯂꯣꯖꯤꯁꯤꯡ ꯂꯥꯏꯛ ꯖꯦꯅꯦꯔꯦꯇꯤꯞ ꯑꯦꯑꯥꯏ ꯖꯦꯅꯦꯔꯦꯇꯤꯞ ꯑꯦꯑꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯚꯤꯗꯤꯑꯣ ꯏꯃꯦꯖ ꯑꯣꯗꯤꯑꯣ ꯇꯦꯛꯁ ꯑꯗꯨꯒꯨꯝꯕ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯝ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯝꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯑꯦꯑꯥꯏꯁꯤꯕꯨ ꯖꯦꯅꯦꯔꯦꯇꯤꯞ ꯑꯦꯑꯥꯏ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯑꯦꯟꯊ꯭ꯔꯣꯃꯣꯔꯐꯤꯖꯝ ꯍꯥꯏꯔꯦ ꯄ꯭ꯔꯣꯃꯣꯐꯤꯖꯝ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯁꯦ ꯑꯦꯅꯤꯃꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯏꯃꯣꯁꯟ ꯐꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯦꯠ ꯅꯠꯇ꯭ꯔꯒ ꯏꯃꯣꯁꯟ ꯀꯣ ꯏꯃꯣꯁꯟ ꯅꯠꯇ꯭ꯔꯒ ꯀꯣ ꯏꯟꯇꯦꯟꯁꯟ ꯃꯁꯤꯁꯦ ꯐꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒꯅ ꯍꯧꯗꯣꯡ ꯗꯥꯟꯁ ꯇꯧꯔꯒ ꯊꯣꯛꯍꯜꯂꯛꯀꯨꯝꯕ ꯑꯦꯑꯥꯏꯗꯀꯣ ꯑꯗꯒꯤ ꯀꯩꯅ ꯃꯤꯒꯤ ꯇꯥꯏꯞꯇꯒ ꯑꯦꯛ ꯇꯧꯍꯟꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯦꯅꯤꯃꯦꯜ ꯚꯤꯗꯤꯑꯣ ꯌꯥꯝ ꯑꯃꯁꯨ ꯊꯣꯛꯏꯕꯅꯤ ꯑꯦꯅꯤꯃꯦꯜ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯤꯗꯧꯅꯒ ꯉꯥꯡꯍꯟꯕꯒ ꯚꯤꯗꯤꯑꯣꯒ ꯌꯥꯝ ꯊꯣꯛꯏꯕꯅꯤꯀꯣ ꯌꯥꯝꯗꯤ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯦꯑꯥꯏ ꯁꯤꯖꯤꯟꯅꯔꯛꯑꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯟꯊ꯭ꯔꯣꯄꯣꯃꯣꯔꯐꯤꯖꯝ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯏꯟꯇꯔꯁꯄꯦꯁꯤꯐꯤꯛ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯄꯦꯁꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯥꯔꯛꯀ ꯇꯥꯏꯒꯔꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯍꯟꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯁꯥꯔꯛꯀ ꯇꯥꯏꯒꯔꯒꯁꯦ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯒꯗꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯣ ꯁꯥꯔꯛꯀ ꯇꯥꯏꯒꯔꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯍꯟꯒꯨꯝꯕ ꯗꯥꯏꯅꯣꯁꯣꯔꯁꯀ ꯀꯩꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯍꯟꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯁꯄꯦꯁꯤꯐꯤꯛ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯕ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯁꯤꯡꯁꯦ ꯇꯧꯍꯟꯕꯒꯨꯝꯕꯀꯣ ꯑꯗꯒꯤ ꯑꯗꯨꯗꯨꯅꯤꯀꯣ ꯏꯟꯇꯔꯁꯄꯦꯁꯤꯐꯤक ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯁꯦ ꯕꯥꯏꯑꯣ ꯑꯦꯀꯣꯁꯇꯤꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯕꯥꯏꯑꯣ ꯑꯦꯀꯣꯁꯇꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯅꯤꯁꯤꯗꯤ ꯐꯠꯇꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯑꯥꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯐꯠꯇꯕ ꯁꯤꯖꯤꯟꯅꯐꯝꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯐꯕꯅꯦꯕ ꯕꯥꯏꯑꯣ ꯑꯦꯀꯣꯁꯇꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯁꯤꯒꯤ ꯑꯦꯑꯥꯏ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣꯔ ꯁꯥꯎꯟꯁꯤꯒꯤ ꯍꯥꯏꯗꯤ ꯑꯦꯅꯤꯃꯦꯜꯒꯤ ꯚꯣꯏꯁ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯃꯦꯜꯒꯤ ꯈꯣꯡꯕ ꯑꯗꯨꯒꯤ ꯀꯔꯤ ꯀꯔꯥꯁꯤ ꯇꯧꯔꯒ ꯇꯥꯔꯒ ꯃꯥꯒꯤ ꯑꯦꯅꯤꯃꯦꯜ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯁꯤ ꯑꯦꯑꯥꯏ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯒꯤ ꯄꯤꯛꯆꯔ ꯑꯃ ꯅꯝꯃꯦ ꯈꯜꯂꯁꯦꯕ ꯄꯤꯛꯆꯔꯁꯦ ꯁꯥ ꯉꯥ ꯀꯩꯀꯥ ꯃꯌꯥꯝ ꯑꯃꯒꯤ ꯄꯤꯛꯆꯔ ꯑꯃ ꯅꯝꯃꯦ ꯈꯜꯂꯁꯦꯕ ꯁꯥ ꯃꯁꯤꯡ ꯊꯤꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯑꯦꯑꯥꯏ ꯇꯧꯔꯒ ꯊꯤꯍꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯨ ꯑꯦꯑꯥꯏ ꯇꯧꯔꯒ ꯊꯤꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯦꯑꯥꯏꯁꯦ ꯁꯤꯖꯤꯟꯅꯕꯗꯗꯤ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯦꯑꯥꯏꯁꯦ ꯄꯨꯡꯇꯣꯛ ꯇꯣꯛꯄꯗꯤ ꯌꯥꯔꯣꯏꯕ ꯁꯤꯒꯨꯝꯕ ꯃꯁꯤꯡ ꯊꯤꯕꯒꯨꯝꯕ ꯁꯥꯎꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇ ꯇꯧꯕꯒꯨꯝꯕ ꯕꯥꯏꯑꯣ ꯑꯦꯀꯣꯁꯇꯤꯛꯀꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯗꯗꯤ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯌꯦꯕ ꯕꯠ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯐꯠꯇꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯁꯤꯡꯁꯤꯕꯨ ꯐꯠꯇꯕ ꯑꯣꯏꯅ ꯎꯍꯜꯂꯤꯕ ꯅꯠꯇ꯭ꯔꯒ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯁꯤꯡꯁꯤꯕꯨ ꯍꯥꯠꯇꯣꯛꯅꯕ ꯃꯤꯁ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯤꯕ ꯇꯨꯔꯤꯖꯝ ꯍꯥꯏꯗꯤ ꯍꯦꯟꯅ ꯌꯦꯡꯅꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯑꯦꯑꯥꯏ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯌꯦꯡꯉꯦꯕ ꯑꯦꯑꯥꯏ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯌꯦꯡꯉꯕꯅꯤꯅ ꯃꯣꯏꯗ ꯈꯟꯗꯣꯏꯁꯦ ꯀꯩꯅꯣ ꯑꯦꯑꯥꯏꯅ ꯇꯧꯕ ꯉꯝꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯦꯑꯥꯏꯅ ꯂꯣꯏ ꯇꯧꯕꯤꯔꯕꯅꯤꯅ ꯀꯩꯗꯣ ꯁꯥꯛ ꯆꯥꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯦꯅꯤꯃꯦꯜ ꯄ꯭ꯂꯥꯅꯦꯠꯇꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯁꯥꯛ ꯆꯥꯕꯩ ꯚꯤꯗꯤꯑꯣꯗꯤ ꯀꯩꯁꯨ ꯂꯩꯔꯣꯏꯕ ꯕꯠ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯦꯅꯤꯃꯦꯜꯁꯦ ꯁꯥꯛ ꯆꯥꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯩꯅ ꯁꯥꯛ ꯆꯥꯏ ꯀꯥꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣꯗ ꯁꯥꯒꯠꯂꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗꯨ ꯌꯥꯝꯅ ꯁꯣꯏꯅꯤꯡꯉꯥꯏꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯕꯦꯠ ꯏꯝꯄ꯭ꯔꯦꯁꯟ ꯑꯃ ꯄꯤꯌꯦꯕꯀꯣ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁ ꯀꯩꯅꯣꯁꯤꯡꯁꯤꯗꯀꯣ ꯃꯣꯏꯗꯤ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦꯗꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯁꯄ꯭ꯂꯥꯏ ꯂꯥꯏꯟꯁꯦ ꯑꯣꯜꯃꯣꯁ 60%ꯗꯤ ꯀꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯅꯠꯇꯦ 40% ꯍꯥꯏꯕ ꯑꯣꯏꯜ ꯁꯄ꯭ꯂꯥꯏ ꯂꯥꯏꯟꯁꯦ 40% ꯀꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ 60% ꯂꯧꯔꯛꯅꯕꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ 40% ꯀꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯗꯤꯐꯤꯁꯤꯠ ꯀꯣ ꯑꯗꯨꯗꯩꯗ ꯁꯣꯏꯍꯜꯂꯤ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯜ ꯁꯄ꯭ꯂꯥꯏꯁꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ
strategic petroleum reserve ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯤꯁꯨ ꯍꯟꯊꯍꯜꯂꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ strategic petroleum reserve ꯁꯦ 25 ꯈꯛꯇꯅꯤꯀꯣ ꯂꯩꯈ꯭ꯔꯤꯗꯣ 25% ꯈꯛꯇꯅꯦꯕ ꯍꯥꯏꯗꯤ 25 days ꯈꯛꯇꯒꯤꯅꯦꯕ ꯂꯩꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ emergency supply ꯈꯔꯁꯨ ꯂꯩꯔꯤ ꯑꯗꯨꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ 50 days ꯃꯨꯛ ꯈꯛꯇꯪꯒꯤꯅꯦꯕ ꯂꯩꯔꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯁꯦ ꯌꯥꯝ ꯄꯤꯛꯃꯜꯂꯝꯅꯤꯀꯣ 50 days ꯈꯛꯇꯪꯒꯤ ꯂꯩꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯜ ꯁꯄ꯭ꯂꯥꯏꯒꯤ ꯃꯔꯝꯗ ꯁꯤꯗꯩꯗ ꯑꯗꯨꯝ ꯄꯥꯔꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯌꯥꯝ ꯅꯩꯅꯃꯟꯈ꯭ꯔꯦ ꯃꯁꯤꯁꯦ ꯅꯦꯛꯁꯇ NCB ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯦꯁꯅꯦꯜ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯍꯥꯏꯕꯅꯤꯀꯣ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯀꯣ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯀꯥꯜꯀꯤ ꯍꯥꯏꯀꯣ ꯃꯃꯤꯡꯁꯦ ꯈꯪꯖꯤꯜꯂꯣꯀꯣ ꯇꯤꯝ ꯀꯥꯜꯀꯤ ꯍꯥꯏꯅ ꯗ꯭ꯔగ్ ꯂꯂꯣꯟꯕ ꯒ꯭ꯔꯨꯞ ꯑꯃ ꯐꯥꯒꯠꯄꯅꯤꯀꯣ ꯃꯣꯏ ꯃꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯃꯁꯤ ꯃꯥꯅ ꯐꯥꯒꯠꯂꯤꯁꯦ ꯀꯔꯝꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯐꯥꯒꯠꯇꯣꯏꯅꯣ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣꯁꯦ ꯀꯔꯝꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯁꯥꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔग्ꯁ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ ꯑꯦꯛ 1985 ꯀꯣ ꯁꯤꯁꯤꯃ ꯈꯪꯉꯣ ꯑꯇꯩ NDPS ꯑꯦꯛ ꯍꯥꯏꯔꯒꯁꯨ ꯈꯪꯉꯦ NDPS ꯑꯦꯛꯁꯤꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯒꯤ ꯁꯥꯕꯗꯒꯤ ꯌꯣꯟꯕꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯗꯒꯤ ꯂꯣꯏꯅꯃꯛ ꯊꯤꯡꯉꯤ ꯀꯣ ꯂꯣꯏꯅꯃꯛ ꯗ꯭ꯔꯒ ꯂꯥꯟꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯆꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯁꯤꯅꯦꯕ ꯕꯣꯔꯗꯔꯗ ꯀꯩꯅꯣ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕ ꯂꯩꯗꯅ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯀ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯔꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯄꯥꯀꯤꯁꯇꯥꯟꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄ ꯗ꯭ꯔꯒ ꯀꯣ ꯑꯗꯨꯒ ꯒꯣꯜꯗꯟ ꯇ꯭ꯔꯦꯡꯒꯜ ꯃꯦꯟꯃꯥꯔ ꯂꯥओꯁ ꯚꯦꯠꯅꯥꯝ ꯊꯥꯏꯂꯦꯟ ꯑꯗꯨꯗꯩꯗ ꯂꯥꯛꯄ ꯇ꯭ꯔꯦꯗ ꯍꯥꯏꯗꯤ ꯗ꯭ꯔꯒꯀꯤ ꯇ꯭ꯔꯦꯗꯁꯦ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯤꯝ ꯀꯥꯜꯀꯤ ꯍꯥꯏꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯗꯥꯔꯛ ꯅꯦꯠꯁꯤꯅꯦꯕꯀꯣ ꯗꯥꯔꯛ ꯅꯦꯠ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠꯁꯦ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯑꯗꯒꯤ ꯀꯔꯤ ꯀꯔꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠꯁꯤꯗꯤ ꯑꯣꯡꯂꯤ 2% ꯃꯨꯛ ꯈꯛꯇꯅꯤ ꯑꯅꯗꯔ 90% 95%ꯗꯤ ꯗꯥꯔꯛ ꯅꯦꯠꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯗꯥꯔꯛ ꯅꯦꯠꯁꯦ ꯀꯔꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯆꯠꯅꯕ ꯇꯣꯔ ꯕ꯭ꯔꯥꯎꯖꯔ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ ꯇꯣꯔ ꯕ꯭ꯔꯥꯎꯖꯔꯁꯦ ꯇꯧꯔꯒ ꯗꯥꯔꯛ ꯅꯦꯠꯁꯦ ꯕ꯭ꯔꯥꯎꯖ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯐꯠꯇꯕ ꯂꯂꯣꯟꯐꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯆꯪꯉꯨꯅꯨꯀꯣ ꯑꯩ ꯍꯥꯏꯁꯤꯅꯦ ꯗꯤꯁꯀ꯭ꯂꯦꯃꯔ ꯆꯪꯒꯅꯨꯀꯣ ꯇꯣꯔ ꯕ꯭ꯔꯥꯎꯖꯔ ꯇꯧꯔꯒ ꯆꯪꯒꯅꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝꯅꯤ ꯂꯣꯏꯅ ꯐꯠꯇꯕ ꯐꯪꯐꯝ ꯂꯣꯏ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯗꯥꯔꯛ ꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯗ꯭ꯔꯒ ꯂꯂꯣꯜꯂꯛꯄꯩ ꯋꯥꯔꯤꯅꯦꯕꯀꯣ ꯆꯪꯒꯅꯨꯀꯣ ꯇꯣꯔ ꯕ꯭ꯔꯥꯎꯖꯔ ꯀꯔꯤ ꯀꯔꯥꯁꯦ ꯗꯥꯔꯛ ꯅꯦꯠꯁꯦ ꯆꯪꯕꯤꯒꯅꯨ ꯗ꯭ꯔꯒ ꯁꯦꯜꯂꯂꯣꯜꯂꯛꯄꯩ ꯋꯥꯔꯤꯅꯦꯕ ꯗꯥꯔꯛ ꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯉꯦꯗꯅꯀꯣ ꯑꯗꯨꯒ ꯄꯩꯁꯥꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯦ ꯄꯩꯁꯥꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯁꯤꯖꯤꯟꯅꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯅꯧꯕ ꯃꯈꯜꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯄꯣꯠ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯑꯦꯕ ꯑꯗꯒꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯜ ꯀꯩꯅꯣꯁꯦ ꯗꯣꯃꯦꯁꯇꯤꯛ ꯄꯥꯔꯁꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏ-ꯀꯣꯝ ꯁꯥꯔꯚꯤꯁ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯨꯒꯤ ꯏ-ꯀꯣꯝ ꯁꯥꯔꯚꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯗ꯭ꯔꯒꯁꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯁꯦ ꯏ-ꯀꯣꯝ ꯁꯥꯔꯚꯤꯁꯇ ꯀꯃꯥꯏꯅ ꯌꯦꯡꯉꯣꯅꯦ ꯗꯦꯂꯤꯚꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯗꯅ ꯑꯗꯨ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯂꯣꯏ ꯁꯤꯖꯤꯟꯅꯔꯛꯄꯩ ꯋꯥꯔꯤꯅ ꯗ꯭ꯔꯒꯁꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁꯁꯦ ꯁꯦꯞ ꯑꯣꯏꯗꯦꯕ ꯗ꯭ꯔꯒꯁꯦ ꯀꯩꯁꯨ ꯁ꯭ꯀꯦꯟ ꯇꯧꯗꯦꯕ ꯃꯣꯏꯅ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠꯅꯤꯅ ꯁꯤꯗꯩꯗ ꯌꯣꯜꯂꯝꯃꯤꯕ ꯗ꯭ꯔꯒꯁꯦ ꯗ꯭ꯔꯒ ꯃꯃꯤꯡ ꯈꯔ ꯄꯜꯂꯝꯃꯤ ꯃꯥꯅꯀꯣ LSD MDMA ꯆꯥꯔꯥꯁ ꯀꯥꯏꯅꯀꯣ LSD ꯁꯤꯕꯨꯗꯤ ꯂꯥꯏꯁꯣꯖꯦꯅꯤꯛ ꯑꯦꯁꯤड ꯗꯥꯏꯏꯊꯥꯏꯜ ꯑꯦꯃꯥꯏꯗ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯅꯕꯩꯅꯤꯀꯣ ꯁꯤꯟꯊꯦꯇꯤꯛ ꯍꯦꯂꯨꯁꯤꯅꯣꯖꯦꯟꯅꯤꯀꯣ
dagi MDMA sina kaino 3,4 methylene dioxy methyl aphetamide haibako saras sisisu kaino ne koigi mi pangdanabniko mood change taunaba niko perception koina sise atopa mamingda molly hairagasu khangneko mood change tawabase molly tahonba kairako aduga chara haisina kaino haragana cannabis ne madi ko ꯑꯗꯨꯒ ꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯀꯩꯅꯣ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯣꯐ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤꯅꯦꯕ ꯈꯪꯗꯣꯏꯁꯤꯀꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯕꯣꯔꯗꯔꯗ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯔꯝꯕꯁꯦ ꯁꯤ ꯅꯠꯇꯕ ꯑꯅꯧꯕ ꯐꯣꯔꯝ ꯑꯣꯐ ꯇ꯭ꯔꯥꯐꯤꯀꯤꯡ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤꯅꯦ ꯈꯪꯒꯗꯣꯏꯁꯤꯀꯣ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯆꯤꯇꯥ ꯆꯤꯇꯥꯁꯦ ꯄ꯭ꯔꯣꯖꯦꯛ ꯆꯤꯇꯥ ꯂꯩ ꯑꯗꯨꯗꯣ ꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯨꯅꯣ ꯇꯨ ꯔꯥꯖꯁꯊꯥꯟ ꯀꯨꯅꯣ ꯍꯥꯏꯁꯤꯅ ꯀꯗꯥꯏꯗ ꯂꯩ ꯁꯤ ꯂꯩꯔꯦꯀꯣ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯅꯤꯀꯣ ꯔꯥꯖꯁꯊꯥꯟꯁꯦ ꯐꯥꯎꯔꯒ ꯆꯠꯂꯒ ꯒꯥꯟꯙꯤ ꯁꯥꯒꯔ ꯋꯥꯏꯜ ꯂꯥꯏꯐ ꯁꯦꯟꯆꯨꯔꯤ ꯀꯣ ꯑꯅꯤꯁꯤꯗ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯔꯥꯎꯟ 27ला 25ला ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯆꯤꯇꯥ ꯂꯩꯌꯦꯕ ꯆꯤꯇꯥꯁꯦ ꯀꯗꯥꯏꯗꯩ ꯄꯣꯔꯛꯑꯦ ꯑꯗꯨꯗꯨꯝꯅ ꯈꯪꯒꯗꯕꯅꯤꯀꯣ ꯄ꯭ꯔꯣꯖꯦꯛ ꯆꯤꯇꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯣ ꯄ꯭ꯔꯣꯖꯦꯛ ꯆꯤꯇꯥ ꯄ꯭ꯔꯣꯖꯦꯛ ꯆꯤꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯕꯣꯠꯁꯋꯥꯅꯤꯌా ꯀꯣ ꯕꯣꯠꯁꯋꯥꯅꯤꯌꯥ ꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯁꯨꯕꯅꯤ ꯅꯥꯃꯤꯕꯤꯌꯥ ꯉꯔꯥꯡ ꯅꯍꯥꯟ ꯅꯥꯃꯤꯕꯤꯌꯥꯗꯒꯤ ꯃꯣꯏ 5ꯔ 6ꯔ ꯀꯩꯅꯣ ꯄꯨꯔꯛꯈꯤꯕꯅꯤ ꯁꯤꯗ ꯅꯥꯃꯤꯕꯤꯌꯥ ꯃꯣꯏ ꯁꯤꯗꯒꯤ ꯀꯗꯥꯏꯗ ꯄꯨꯔꯛꯇꯣꯏꯕ ꯀꯨꯅꯣ ꯀꯨꯅꯣ ꯁꯦꯟꯆꯨꯔꯤ ꯀꯣ ꯀꯩꯅꯣꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯑꯗꯨꯗꯨꯒ ꯒꯥꯟꯙꯤ ꯁꯥꯒꯔ ꯋꯥꯏꯜ ꯂꯥꯏꯐ ꯁꯦꯟꯆꯨꯔꯤ ꯁꯤꯁꯦ ꯒꯥꯟꯙꯤ ꯁꯥꯒꯔ ꯋꯥꯏꯜ ꯂꯥꯏꯐ ꯁꯦꯟꯆꯨꯔꯤꯁꯤꯗꯤ ꯔꯥꯖꯁꯊꯥꯟ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯑꯅꯤꯃꯛꯇ ꯂꯣꯏ ꯂꯩꯀꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯅꯤꯁꯤꯗ ꯊꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯀꯨꯅꯣꯗ ꯊꯝꯃꯤ ꯀꯨꯅꯣꯗꯒꯤ ꯑꯃꯨꯛ ꯆꯟꯗꯗꯅ ꯑꯃꯨꯛ ꯔꯥꯖꯁꯊꯥꯟ ꯀꯩꯅꯣ ꯒꯥꯟꯙꯤ ꯁꯥꯒꯔ ꯋꯥꯏꯜ ꯂꯥꯏꯐ ꯁꯦꯟꯆꯨꯔꯤꯗ ꯑꯃꯨꯛ ꯊꯝꯕꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯊꯝꯕ ꯄꯣꯠꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯀꯨꯅꯣꯁꯤꯗꯒꯤ ꯀꯩꯅꯣ ꯔꯥꯖꯁꯊꯥꯟ ꯇꯥꯟꯅ ꯆꯠꯂꯦ ꯍꯥꯏꯕꯅꯦꯕ ꯔꯥꯖꯁꯊꯥꯟ ꯍꯥꯏꯁꯤꯅ ꯁꯤ ꯑꯉꯧꯕꯁꯤꯅꯦꯀꯣ ꯁꯤ ꯇꯥꯟꯅ ꯆꯠꯂꯦ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯕꯤꯍꯦꯚꯤꯌꯔꯅꯤ ꯁꯤꯅꯤꯀꯣ ꯕꯤꯍꯦꯚꯤꯌꯔꯅꯤ ꯁꯤꯅꯤ ꯆꯨꯝꯁꯨ ꯆꯨꯝꯃꯤꯀꯣ ꯋꯥꯏꯜ ꯂꯥꯏꯐꯇꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯀꯔꯤ ꯀꯔꯥ ꯀꯣꯏꯆꯠ ꯆꯠꯂ ꯇꯧꯔ ꯇꯥꯔꯗꯤ ꯖꯦꯅꯦꯇꯤꯛ ꯗꯥꯏꯕꯔꯁꯤꯇꯤꯁꯦ ꯂꯥꯛꯇꯣꯏꯅꯤꯀꯣ ꯁ꯭ꯄꯦꯁꯤꯁ ꯂꯦꯚꯦꯜꯗ ꯑꯗꯨꯗꯨꯃ ꯈꯪꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯆꯤꯇꯥꯁꯦ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯔꯒꯗꯤ ꯅꯦꯁꯅꯦꯜ ꯇꯥꯏꯒꯔ ꯀꯟꯖꯔꯚꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯀꯔꯝꯕ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯊꯪꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯣ ꯐꯣꯔꯦꯁ ꯑꯦꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯀꯣ ꯑꯗꯨꯒ ꯀꯔꯝꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1972 ꯁꯤꯁꯤꯃ ꯈꯪꯕꯤꯔꯣ ꯁꯤꯗꯤ ꯑꯗꯨꯝ ꯃꯅꯨꯡꯒꯤ ꯀꯟꯁꯦꯞꯅꯦꯕ ꯁꯤꯗꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯇꯤꯛ ꯄꯣꯔꯁꯟꯅꯦꯕ ꯁꯤꯗꯤꯀꯣ ꯑꯗꯨꯝ ꯔꯤꯃꯦꯝꯕꯔ ꯐꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯋꯨꯃꯦꯟ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯋꯨꯃꯦꯟꯁ ꯗꯦꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯒ꯭ꯔꯨꯞ ꯂꯩꯀꯣ ꯑꯣꯔꯨꯅꯣꯗꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯍꯥꯏꯗꯤ ꯏꯔꯥꯡꯗ ꯁꯣꯛꯍꯜꯂꯕ ꯀꯩꯅꯣꯁꯤꯡꯗꯣ ꯐꯦꯃꯤꯂꯤꯁꯤꯡꯗꯣ ꯑꯗꯨꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯗ ꯏꯟꯁꯦꯟꯇꯤꯞ ꯄꯤꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯨꯔꯃꯨꯅ ꯀꯩꯅꯣ ꯋꯨꯃꯦꯟ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯌꯥꯎꯕ ꯆꯠꯂꯦ ꯃꯥꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯨꯔꯃꯨꯅ ꯚꯥꯔꯇꯤ ꯅꯥꯔꯤ ꯁꯦ ꯅꯥꯔꯥꯌꯅꯤ ꯍꯥꯏꯅ ꯑꯃ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯑꯦꯕꯀꯣ ꯚꯥꯔꯇꯤ ꯅꯥꯔꯤ ꯁꯦ ꯅꯥꯔꯥꯌꯅꯤ ꯀꯣ ꯁꯤꯁꯦ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯁꯦꯟꯇꯤꯞ ꯄꯤꯕꯒꯤꯅꯤꯀꯣ ꯁꯤꯁꯨꯀꯣ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯄꯤꯕꯁꯤꯗ ꯋꯨꯃꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ
ꯋꯥ ꯉꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯅꯤꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯄꯩꯈꯥꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯃ ꯔꯦꯜꯋꯦꯅ ꯁꯥꯏꯟ ꯍꯥꯏꯅ ꯑꯦꯞ ꯑꯃꯈꯛ ꯄꯨꯊꯣꯛꯑꯦꯕ ꯁꯥꯏꯟ SHINE ꯁꯥꯏꯟ ꯑꯦꯞ ꯍꯥꯏꯅꯀꯣ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯔꯦꯜꯋꯦꯒꯤ ꯑꯌꯥꯝꯕꯅ ꯔꯦꯜꯋꯦꯒꯤ ꯀꯩꯅꯣ ꯇꯧꯗꯅꯕꯅꯤꯀꯣ ꯔꯦꯜꯋꯦꯗ ꯁꯦꯛꯁꯨꯋꯦꯜ ꯍꯦꯔꯥꯁꯃꯦꯟ ꯇꯧꯗꯅꯕꯀꯣ ꯁꯦꯛꯁꯨꯋꯦꯜ ꯍꯔꯥꯁꯃꯦꯟ ꯏꯟꯁꯤꯗꯦꯟ ꯔꯦꯜꯋꯦꯗꯅꯤꯀꯣ ꯏꯟꯁꯤꯗꯦꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯣꯔ ꯏꯝꯄꯥꯋꯔꯃꯦꯟ ꯁꯤꯒꯤ ꯑꯦꯞꯁꯦ ꯂꯣꯟꯆ ꯇꯧꯈꯤꯕꯩꯅꯦꯀꯣ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯁꯤ ꯑꯦꯞꯁꯦ ꯈꯇꯪ ꯈꯪꯉꯣꯗ ꯌꯥꯔꯦꯗ ꯑꯇꯩꯗꯤ ꯀꯣ ꯑꯇꯩꯗꯤ ꯌꯥꯔꯦ ꯅꯦꯛꯁꯇ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯁꯦ ꯃꯊꯪ ꯊꯥꯗꯀꯣ ꯆꯥꯏꯅꯥꯗ ꯆꯠꯇꯣꯔꯤꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛꯁꯦ ꯆꯥꯏꯅꯥꯒꯤ ꯃꯄꯥꯟ ꯀꯣ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯌꯦꯡꯉꯣ ꯇ꯭ꯔꯝꯞ USAꯁꯦ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯀꯟꯅ ꯋꯥꯔ ꯇꯧꯔꯤꯗꯅ ꯀꯣ ꯃꯥꯅ ꯋꯥꯔ ꯇꯧꯔꯤꯗꯅ ꯑꯗꯣ ꯇ꯭ꯔꯝꯞꯁꯦ ꯑꯃꯨꯛ ꯆꯥꯏꯅꯥꯗ ꯂꯥꯛꯇꯣꯔꯤꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯥꯏꯂꯦꯇꯔꯦꯜ ꯇ꯭ꯔꯦꯗꯀꯤꯗꯃꯛꯇ ꯆꯥꯏꯅꯥꯗ ꯂꯥꯛꯇꯣꯔꯤ ꯑꯗꯨꯗꯨꯅ ꯕꯦꯂꯦꯟꯁ ꯇꯧꯗꯣꯔꯤꯕ ꯃꯥꯁꯦ ꯀꯃꯥꯏꯅ ꯕꯦꯂꯦꯟꯁ ꯇꯧꯒꯦ ꯌꯦꯡꯁꯤꯀꯣ ꯍꯥꯏꯗꯤ ꯏꯔꯥꯟꯒꯁꯨ ꯃꯥꯏ ꯃꯄꯥꯡꯅꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯄꯥꯡꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯁꯨ ꯇ꯭ꯔꯝꯞꯒꯁꯨ ꯕꯥꯏꯂꯦꯇꯔꯦꯜ ꯇ꯭ꯔꯦꯗ ꯇꯧꯅꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯔꯁꯤ ꯌꯥꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯦ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯁꯤꯀꯣ ꯍꯌꯦꯡ ꯃꯊꯪ ꯊꯥꯒꯤ ꯅ꯭ꯌꯨꯁꯇ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯚꯣꯏꯁꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯚꯣꯏꯁꯁꯦ ꯑꯃ ꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯐꯔꯦ ꯑꯗꯨꯒ ꯁꯨꯝ UPSC ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯜꯂꯛꯄꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯂꯦꯞꯄꯛꯄꯁꯨ ꯌꯥꯏꯀꯣ ꯑꯩꯗꯣ ꯑꯗꯨ ꯌꯦꯡꯉꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯞ ꯑ ꯒ꯭ꯔꯦꯠ ꯗꯦ ꯍꯦꯗ